There will be, I don't have to say, there will be very severe consequences, yes. Ngasisi India hairiba country asigi oinasu Independence Day ningtamba fangbagi oiba numit asi yamna chawna celebrate tawnari. Adubu ngasigi numit asi malem asigi oina leiriba miyoi kiyamagi maikegi yamna khawrangna ngainarakiba Geopolitics ki oiba yamna chawba event abagumna unariba thawdo amasu leiri madudi Russian President Vladimir Putin amasung US President Donald Trump ki oiba Alaska da Ukraine ki oiba landform asigi matangda khananabagi damakta pangthokadoriba mifam asini. Ngasigi oina pangthokadaruba mifam asi country kaya amagi maikegi yamna khawrangna ngaiduna yengnaribagi maram asi pangthokadaruba mifam asida lakadoriba result asina malemgi oiba event kaya amadi yamna chawna impact tawgadori maru in India hairiba country asidi number 1 target oina hojiksu adumak leiri hojik leiriba US lengaki Secretary of Treasury gi maikegi pangthokadaruba mifam asida karigumba ceasefire poraktuna peace deal gi oiba wafam asi laktaba taragadi India hairiba country asigi mathakta US ki maikegi akanba action lokhatkani tariff khakta nattana sanction fawba thamlakpa yai haina phongdorakli Makal mathel kayani hojik mifam asi pangthoktingai gi mamangda ikoina uba fangliba asi Bigup kharagi matungda Vladimir Putin amasung Donald Trump Alaska da unaduna wari watai kiyama sanagani negotiation gi oiba process hauragani madugi oiba chap chaba report yamna khawrangna ngainari adubu hairiba mifam asida pressure tawba ngamnaba magi side na upper hand da lainabagi damakta makal makha kya gi oiba khongthangsing hojik yamna kanna lokhatnarakli iharanbada pangthokadoriba mifam asigi mangzaunana Russia hairiba country asigi oina nuclear weapons testing tawbagi oiba maru oiba mafam oiriba Russia gi mainland gi northern thangba sarukta chattuna leiba Arctic gi oiba region da leiriba piklaba Ponkova hairiba island gi oiba mafam asida anauba nuclear missiles sing pusilakpagi oiba satellite images kaya ama Western Europe ki leiriba kangbusin asigi maikedi gi hojik yamna kanna puthoknaragli makoigi matung inadi Russia gi maikedi gi atuba matamda nuclear weapon anauba missile ama testing tawgadori haibagi oiba wafum asi yamna kanna claim tawri Masisu pangthokadoriba mifam asigi mangzaunana Russia gi site gi leiriba atopa kangbusin asida pressure pinabagi damakta honaba tactics ama khangni hojik wari sanagani hairiba mikup asigi mangzaunana Russia gi site gi Ukraine mafam kayam akanba attack lepalaitana chatharibani Mamangi thadagi hauraga Russia gi maikedi Arctic ki oiba region sing asida su Russia gi oiba khulai kiyam yamna kanna honjinba ikoina adamak ubu fanglibani ngasi pangthokadoriba mifam asida US lengaki amasung Trump ki oina mamangda yenglamba mideng adu ngarangdagidi aduki matik yamna tayonaba moong amadasu uba haurakli masigi maruoiba maram asi Ukraine ki President Zelensky amasung EU gi luchingba kayasing asigi maikedi yamna kanna honakiba adugi achouba maipakpa amani haina su yamna kanna lawnari ngarang asi US President Donald Trump amasung Ukraine ki President Zelensky yauna Europe ki oiba luchingba kaya amaga call da wari sanaki hairiba call aduda wari sanakraba matung asida mamanga manadaba moong amakakta ngasi famgadoriba mifam asida peace deal gi oiba wafam asi puthokadabani karigumba ceasefire poraktaba taragadi Russia gi mathakta akanba action lokhatkani haibu wafam sing asi fongdokba horakle mamangda tawkiba adugumna Donald Trump ki maikei deadline amasu hojik Russia da pikre pangthokadoriba mifam asida Trump ki maikei mahaka Putin ga khakta nattana Zelensky su yahongani haibagi oiba wafam sing su hojik yamna kanna fongdorakli Mamangdadi Trump amasung US administration gi maikei pangthokadoriba mifam asi isam chamboina ahanbagi wari watai sanaba yanabagi damakta negotiation hobagi oiba meeting ama khangni Trump gi oina listening exercise ni haina fawba fongdokhibani adubu masigi tayonabada pangthokadoriba mifam asida Russia gi site gi ceasefire poraknabagi damakta yagadabani madu nattaba taragadi akanba action lakhatkani haiduna mu phongdokpa horakle Trump ki maikei Trump amasung Putin unaduna wari watai sanaragani Zelensky asi agreement khara sign tawnabagi damakta ready leiro haibagi oiba wafum adu fongdokhraba matungda Ukraine gi site gi Ukraine gi oiba representative yaudana makoigi oiba ngamkhai gi oiba wara amata lawba yaroi lam amata fithokpa ngamoi haiba wafum asi fongdoklaba matungda yamna kanna US President Trump da pressure tawnabagi damakta Europe country kaya ama khakta natana India fawba yauna country kaya amagi luchingmasing asibo call tawduna wari watai sanaduna yamna kanna honakibani Madugi oiba result adu mamangda Trump ki maikei gi fongdoklamba wafam aduga meeting asi yausilakpa matamda fongdorakliba asida lagliba awanba asida oina yamna chawna ubu fangli Ukraine gi maikei gi landfam asida Ukraine gi site leiriba country kayasing asi punchinduna meeting asi gi damakta wafam kaya ama fongdokpa asi ga chap manana Russia gi site gi su Russia gi damakta landfam asida haubadagi loiba faw fongna lepkiba North Korea hairiba country asiga wari watai tanaba sing leptri mifam asi pangthoktringagi nongma watlingaida ngarang asi Russian delegates sing North Korea da chatlaba matungda hojik leiriba landfam asida
ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯒꯤꯗꯃꯛꯇ ꯐꯣꯡꯅ ꯂꯦꯞꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯕ ꯃꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯑꯣꯏꯕ ꯄꯥꯔꯠꯅꯔꯁꯤꯞ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯈꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯤꯁ ꯇꯣꯛ ꯆꯠꯊꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯑꯦꯁꯀꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃꯈꯛ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕꯅꯤ ꯍꯥꯏꯒꯦꯔꯥ ꯍꯤꯄꯣꯀ꯭ꯔꯦꯁꯤꯅꯤ ꯍꯥꯏꯒꯦꯔꯥ ꯇꯥꯕꯗ ꯈꯤꯇꯪ ꯇꯥꯌꯣꯟꯅꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯅ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯇ꯭ꯔꯦꯖꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯄꯨꯇꯤꯟ ꯎꯅꯗꯨꯅ ꯑꯂꯥꯁꯀꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯄꯤꯁ ꯗꯤꯜ ꯁꯥꯏꯟ ꯇꯧꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯂꯥꯟꯐꯝ ꯑꯁꯤ ꯃꯈꯥ ꯆꯠꯊꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ 50% ꯇꯦꯔꯤꯞ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯊꯝꯖꯤꯜꯂꯛꯀꯅꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯁꯦꯀꯦꯟꯗꯔꯤ ꯁꯦꯡꯁꯟ ꯐꯥꯎꯕ ꯊꯝꯖꯤꯜꯂꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯏꯟꯗꯤꯌꯥꯗ ꯑꯣꯏꯅ ꯋꯥꯔꯅꯤꯡ ꯇꯧꯁꯤꯜꯂꯛꯂꯤ꯫ ꯁꯥꯟꯅꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀ ꯌꯨꯀ꯭ꯔꯦꯟꯒ ꯄꯨꯟꯗꯨꯅ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯂꯥꯟꯐꯝ ꯑꯁꯤꯁꯨ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯅꯤ ꯃꯗꯨꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯁꯤꯖꯐꯥꯌꯔ ꯁꯥꯏꯟ ꯇꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯗꯤ ꯏꯟꯗꯤꯌꯥꯗ ꯁꯦꯡꯁꯟ ꯊꯝꯒꯅꯤ ꯍꯥꯏꯔꯤꯕꯅꯤ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯅ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯃꯥꯡꯒꯤ ꯊꯥꯗ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ꯫ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯂꯦꯟꯖ ꯇꯧꯔꯛꯂꯤꯕ ꯃꯈꯣꯏꯒꯤ ꯍꯦꯖꯤꯃꯣꯅꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯡꯖꯕ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯁꯤꯡꯅꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤꯕ ꯕ꯭ꯔꯤꯛꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯅꯧꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯂꯤꯕ ꯆꯥꯏꯅꯥ, ꯏꯟꯗꯤꯌꯥ, ꯕ꯭ꯔꯥꯖꯤꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯍꯨꯝ ꯑꯁꯤꯗ ꯔꯁꯤꯌꯥꯗ ꯄ꯭ꯔꯦꯁꯔ ꯇꯧꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯇꯧꯈꯤ꯫ ꯃꯗꯨ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯇꯦꯔꯤꯐ ꯊꯝꯖꯤꯟꯒꯅꯤ ꯑꯃꯁꯨꯡ ꯁꯦꯡꯁꯟ ꯊꯝꯖꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯕ ꯀꯝꯄꯅꯤꯁꯤꯡꯗ ꯁꯦꯡꯁꯟ ꯊꯝꯖꯤꯟꯕ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯕ꯭ꯔꯥꯖꯤꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯌꯨꯑꯦꯁꯅ ꯇꯦꯔꯤꯐ ꯊꯝꯖꯤꯟꯕ ꯑꯁꯤ ꯍꯧꯖꯤꯛ ꯑꯣꯏꯍꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯕ꯭ꯔꯤꯛꯁꯀꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯌꯨꯑꯦꯁꯅ ꯈꯟꯒꯠꯂꯛꯂꯤꯕ ꯀꯟꯇ꯭ꯔꯤ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯑꯇꯝꯅꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯈꯟꯒꯠꯄꯒꯤ ꯑꯣꯏꯕ ꯃꯃꯤꯁꯤꯡ ꯇꯥꯔꯤ꯫ ꯍꯧꯖꯤꯛ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯦꯗꯤꯌꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯝꯞꯇ ꯑꯣꯏꯒꯦꯔꯥ, ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯗ ꯇ꯭ꯔꯦꯖꯔ ꯑꯣꯏꯒꯦꯔꯥ, ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯍꯪꯕ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯈꯛꯇꯃꯛ ꯔꯁꯤꯌꯥꯗꯒꯤ ꯔꯤꯁꯣꯔꯁ ꯂꯩ ꯍꯥꯏꯗꯨꯅ ꯁꯦꯡꯁꯟ ꯊꯝꯒꯗꯧꯔꯤꯕꯅꯣ, ꯇꯦꯔꯤꯐ ꯊꯝꯂꯤꯕꯅꯣ? ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯧꯔꯤꯕ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯊꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯃꯛ ꯍꯪꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯑꯣꯏꯅꯗꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯇꯧꯒꯗꯕꯅꯤ, ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯈꯟꯐꯝ ꯊꯣꯛꯄ ꯈꯜꯂꯕ ꯃꯇꯨꯡꯗ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯃꯛ ꯇꯥꯕ ꯐꯪꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯇ꯭ꯔꯝꯞꯇ ꯍꯪꯂꯨꯕ ꯃꯇꯝꯗꯁꯨ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯥꯏꯅꯥꯒꯤ ꯃꯊꯛꯇꯁꯨ ꯑꯦꯛꯁꯟ ꯈꯔꯗꯤ ꯎꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯗꯦꯗꯂꯥꯏꯟ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗ ꯂꯣꯏꯈ꯭ꯔꯦ꯫ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯔꯝꯕ ꯃꯇꯝꯗ ꯑꯦꯛꯁꯟ ꯎꯕ ꯐꯪꯒꯗꯧꯔꯤꯒꯦ ꯍꯥꯏꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯅꯨꯃꯤꯠ 4ꯅꯤ ꯑꯃꯒꯁꯨ ꯃꯇꯝ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯤꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯇ꯭ꯔꯦꯗ ꯋꯥꯔ ꯑꯗꯨꯗ ꯌꯨꯑꯦꯁꯑꯦ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯃꯦꯖ ꯑꯃꯈꯛ ꯐꯪꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯄ ꯉꯝꯗ꯭ꯔꯦ꯫ ꯌꯨꯑꯦꯁꯑꯦ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯉꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨꯗꯤ ꯑꯇꯝꯅꯅ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯒꯗꯤ ꯑꯦꯛꯁꯟ ꯐꯪꯒꯅꯤ ꯍꯥꯏꯔꯤ꯫ ꯇꯧꯕꯇꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯔꯁꯤꯌꯥꯒꯤ ꯔꯤꯁꯣꯔꯁ ꯂꯩꯔꯤꯕ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯗꯤ ꯑꯦꯛꯁꯟ ꯇꯧꯕ ꯉꯝꯗꯅ ꯌꯨꯑꯦꯁꯑꯦ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯂꯥꯁꯀꯥꯒꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯒꯤ ꯔꯤꯖꯜꯠ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯎꯕ ꯐꯪꯂꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨꯗꯤ ꯄꯨꯟꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯄꯨꯇꯤꯟꯒꯤ ꯑꯂꯥꯁꯀꯥꯒꯤ ꯃꯤꯐꯝ ꯌꯨꯑꯦꯁꯑꯦꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏꯊꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯃꯦꯗꯤꯌꯥ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯈꯤꯕ ꯀꯟꯗꯤꯁꯟ ꯑꯗꯨ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯖꯦꯂꯦꯟꯁꯀꯤꯗ ꯄꯨꯊꯣꯛꯂꯨꯕ ꯃꯇꯝꯗ ꯀꯩꯗꯧꯅꯨꯡꯗ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯐꯣꯔꯁꯥ ꯆꯠꯈ꯭ꯔꯕ ꯃꯤꯐꯝꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖꯀꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖ ꯐꯪꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯃꯥꯡꯈ꯭ꯔꯦ꯫ ꯑꯂꯥꯁꯀꯥꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯖꯧꯅꯅ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯖꯐꯥꯌꯔ ꯄꯣꯔꯛꯀꯗꯕꯅꯤ, ꯑꯗꯨ ꯇꯧꯒꯗꯕꯅꯤ, ꯑꯗꯥ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯤꯕ ꯍꯤꯂꯥꯔꯤ ꯀ꯭ꯂꯤꯟꯇꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯂꯥꯁꯀꯥꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯇꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯔꯁꯤꯌꯥꯅ ꯂꯧꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯉꯝꯈꯩꯁꯤꯡ ꯑꯗꯨ ꯍꯟꯗꯣꯛꯍꯟꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯝꯞꯅ ꯌꯥꯝꯅ ꯀꯟꯅ ꯄꯥꯝꯖꯔꯕ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖꯀꯤꯗꯃꯛꯇꯁꯨ ꯃꯍꯥꯛꯅ ꯅꯣꯃꯤꯅꯦꯠ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯡꯖꯧꯅꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯄꯣꯖꯤꯁꯟ ꯑꯃ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯄꯨ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖꯀꯤꯗꯃꯛꯇ ꯅꯣꯃꯤꯅꯦꯠ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯆꯥꯟꯁ ꯑꯗꯨꯁꯨ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯁ ꯗꯤꯜ ꯄꯣꯔꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯡꯖꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕ
ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯁꯤꯟꯒꯅꯤ, ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯀꯌꯥꯁꯤꯡ ꯑꯁꯤ ꯔꯤꯌꯦꯂꯤꯁꯇꯤꯛ ꯑꯣꯏꯕ ꯄꯣꯏꯟꯠ ꯅꯠꯇꯦ, ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯐꯝ ꯅꯠꯇꯕ ꯀꯌꯥ ꯑꯃ ꯍꯦꯟꯖꯤꯟꯅ ꯍꯥꯏꯖꯤꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯥꯎꯔꯤ ꯍꯥꯏꯕꯁꯤ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯉꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯕꯨꯅꯤ ꯐꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯑꯣꯄꯣꯖꯤꯁꯟꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯤꯕ ꯍꯤꯂꯥꯔꯤ ꯀ꯭ꯂꯤꯟꯇꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖ ꯐꯥꯎꯕ ꯅꯣꯃꯤꯅꯦꯠ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤ꯫ ꯄꯨꯇꯤꯟ ꯑꯃꯁꯨꯡ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯑꯂꯥꯁꯀꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯒꯤ ꯑꯣꯏꯕ ꯃꯗꯨꯗ ꯈꯟꯅꯈꯤꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯄ ꯍꯧꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯂꯥꯏꯔꯗꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯍꯤꯔꯝ ꯑꯌꯥꯝꯕꯗ ꯐꯥꯎꯕ ꯅꯤꯡꯊꯤꯖꯅ ꯈꯟꯅꯕ ꯉꯝꯈꯤꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯟꯅꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯏꯍꯥꯟ ꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯁꯤꯖꯐꯥꯌꯔ ꯄꯣꯔꯛꯇ꯭ꯔꯤꯉꯩꯗ ꯄꯤꯁ ꯗꯤꯜ ꯍꯥꯟꯅ ꯑꯃ ꯁꯥꯏꯟ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯥꯅ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯆꯠꯊꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯇꯨꯅ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯑꯣꯏꯅ ꯄꯤꯁ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤꯅꯤ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯗꯣꯅꯦꯁ ꯑꯃꯁꯨꯡ ꯂꯨꯍꯥꯟꯁꯀꯤ ꯑꯣꯏꯕ ꯗꯣꯟꯕꯥꯁꯀꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯔꯁꯤꯌꯥꯗ ꯄꯤꯔꯣ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯈꯛꯇꯃꯛ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯑꯁꯤ ꯁꯥꯟꯅꯁꯤ ꯍꯥꯏꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯊꯝꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯥꯎꯠ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯗꯣꯟꯕꯥꯁ ꯔꯤꯖꯟ ꯍꯥꯏꯔꯒ ꯗꯣꯅꯦꯁ ꯑꯃꯁꯨꯡ ꯂꯨꯍꯥꯟꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤꯀꯦꯂꯤ ꯃꯔꯨꯑꯣꯏꯅ ꯐꯦꯛꯇꯔꯤꯅꯆꯤꯡꯕ ꯏꯟꯗꯁꯇ꯭ꯔꯤꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯈꯛꯇ ꯅꯠꯇꯅ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯀꯦꯂꯤ ꯂꯝꯕꯤꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ ꯂꯥꯟꯐꯝ ꯑꯁꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯥꯛꯂꯤ꯫ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯑꯌꯥꯝꯕ ꯀꯦꯞꯆꯔ ꯇꯧꯗꯨꯅ ꯂꯩꯔꯦ, ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤꯗꯃꯛꯇ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯗꯤꯐꯦꯟ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯥꯟꯐꯝ ꯑꯁꯤ ꯍꯟꯗꯣꯛꯇꯅ ꯊꯦꯡꯅꯗꯨꯅ ꯂꯩꯕꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯈꯔ ꯍꯦꯟꯖꯤꯜꯂꯨꯔꯕꯁꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯂꯧꯁꯤꯟꯕ, ꯃꯁꯤꯒꯨꯝꯂꯕ ꯐꯤꯚꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯕ ꯂꯥꯟꯐꯝ ꯑꯃꯗ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯇꯧꯗꯨꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯀꯦꯞꯆꯔ ꯇꯧꯕ ꯉꯝꯗꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯟꯊꯣꯛꯄ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯥꯎꯠ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯗꯣꯟꯕꯥꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯐꯝꯁꯤꯡꯒ ꯃꯥꯟꯅꯗꯕ ꯇꯣꯉꯥꯟꯕ ꯁꯛꯇꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯤꯇꯤꯖꯦꯟ ꯑꯣꯏꯖꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤ, ꯅꯤꯡꯊꯤꯖꯅ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯊꯝꯗꯦ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯁꯤꯌꯟ ꯂꯦꯡꯒ꯭ꯋꯦꯖ ꯉꯥꯡꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯦꯄꯔꯦꯇꯤꯁ ꯒ꯭ꯔꯨꯞ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯗꯒꯤ ꯅꯤꯡꯇꯝꯒꯗꯕꯅꯤ, ꯑꯗꯨꯒ ꯀꯥꯡꯕꯨ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏ ꯑꯁꯤ ꯔꯁꯤꯌꯥꯗ ꯇꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯒꯤ ꯑꯣꯏꯕ ꯂꯥꯟ ꯍꯧꯕ ꯃꯨꯚꯃꯦꯟꯠ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯗꯨꯗꯅꯤ ꯍꯧꯖꯤꯛ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯃꯐꯝ ꯑꯅꯤ ꯑꯁꯤꯕꯨ ꯑꯅꯧꯕ ꯀꯟꯇ꯭ꯔꯤ ꯑꯣꯏꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯍꯟꯗꯨꯅ ꯂꯥꯟ ꯊꯦꯡꯅꯍꯜꯂꯤꯕ ꯑꯁꯤ꯫ ꯍꯥꯏꯔꯤꯕ ꯃꯔꯝꯁꯤꯡ ꯑꯁꯤꯅꯅꯤ ꯗꯣꯟꯕꯥꯁꯀꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯝꯄ꯭ꯂꯤꯀꯦꯇꯦꯗ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯍꯧꯖꯤꯛ ꯂꯥꯟꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯃꯁꯤꯒꯤꯗꯃꯛꯇ ꯁꯣꯛꯅꯔꯤꯕꯁꯤ꯫ ꯃꯐꯝ ꯑꯁꯤꯕꯨꯅꯤ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅꯁꯨ ꯂꯧꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯥꯎꯅ ꯗꯣꯅꯦꯁ ꯑꯃꯁꯨꯡ ꯂꯨꯍꯥꯟꯁꯀꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯈꯣꯏꯗ ꯄꯤꯊꯣꯔꯛꯂꯣ, ꯃꯇꯝ ꯑꯗꯨꯗ ꯈꯛꯇ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯁꯤ ꯁꯥꯟꯅꯕ ꯍꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯗꯨ ꯊꯝꯂꯛꯈꯤꯕꯁꯤ꯫ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯈꯤꯕ ꯀꯟꯗꯤꯁꯟ ꯑꯗꯨ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤꯗ ꯐꯣꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯩꯗꯧꯅꯨꯡꯗ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯄꯥꯡꯊꯣꯛꯈꯤꯕ ꯑꯂꯥꯁꯀꯥꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨꯗ ꯁꯤꯖꯐꯥꯌꯔ ꯑꯃꯁꯨꯡ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯀꯟꯗꯤꯁꯟ ꯑꯗꯨ ꯌꯥꯗ꯭ꯔꯤꯕ ꯃꯈꯩ ꯌꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯃꯈꯥ ꯆꯠꯊꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯈꯥꯏ ꯇꯥꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯄꯨꯇꯤꯟꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯐꯣꯡꯗꯣꯔꯛꯄ ꯃꯇꯝꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯉꯝꯈꯩ ꯑꯃꯠꯇ ꯄꯤꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯁꯥꯏꯠꯀꯤ ꯑꯣꯏꯅ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯔꯛꯄ ꯃꯇꯝꯗ ꯄꯨꯇꯤꯟ ꯑꯃꯁꯨꯡ ꯇ꯭ꯔꯝꯞꯕꯨ ꯑꯣꯏꯒꯦꯔꯥ, ꯔꯁꯤꯌꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝꯕꯨ ꯑꯣꯏꯒꯦꯔꯥ, ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯁꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ, ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ, ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛꯅꯤ ꯍꯥꯏꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯟ ꯂꯦꯡꯒ꯭ꯋꯦꯖ ꯉꯥꯡꯕ ꯑꯃꯁꯨꯡ ꯀꯜꯆꯔꯗ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯔꯁꯤꯌꯥꯒ ꯈꯔ ꯅꯛꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯄꯥꯝꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯔꯁꯐꯨꯜꯂꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯅꯝꯊꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯍꯧꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯁꯤꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯐꯣꯡꯅ ꯊꯣꯔꯛꯇꯨꯅ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃ ꯑꯣꯏꯔꯛꯄ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯂꯨꯍꯥꯟꯁ ꯑꯃꯁꯨꯡ ꯗꯣꯅꯦꯠꯁꯀꯤ ꯗꯣꯟꯕꯥꯁꯀꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯅꯩꯅꯕ ꯋꯥꯐꯝ ꯑꯃꯒ ꯑꯃꯨꯛ ꯊꯣꯔꯛꯂꯤ, ꯃꯗꯨꯗꯤ ꯑꯂꯥꯁꯀꯥꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ
ꯔꯁꯤꯌꯥꯗꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜꯅꯆꯤꯡꯕ ꯔꯤꯁꯣꯔꯁꯁꯤꯡ ꯂꯩꯔꯤꯕ ꯔꯁꯤꯌꯥꯟ ꯄꯥꯔꯠꯅꯔꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯇꯦꯔꯤꯞ ꯅꯠꯇ꯭ꯔꯒꯅ ꯁꯦꯡꯁꯟ ꯑꯁꯤ ꯍꯟꯗꯣꯛꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕ ꯇꯥꯔꯒꯁꯨ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯇ꯭ꯔꯦꯗ ꯗꯤꯜꯒꯤꯗꯃꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯌꯨꯑꯦꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯏꯟꯗꯤꯌꯥꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯊꯥꯅꯈꯤꯕ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨ ꯏꯟꯗꯤꯌꯥ ꯇꯝꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯗꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯂꯩ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ 25% ꯇꯦꯔꯤꯐ ꯑꯣꯜꯔꯦꯗꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯨꯅ ꯆꯠꯅꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯑꯥꯒꯁꯠ 23 ꯑꯁꯤꯗ ꯃꯈꯥ ꯇꯥꯕ 25% ꯑꯃꯒ ꯍꯥꯞꯆꯤꯟꯗꯨꯅ 50% ꯌꯧꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯅꯤꯁꯨꯕꯒꯤ 25% ꯑꯗꯨꯒꯤ ꯑꯣꯏꯕ ꯃꯊꯧ ꯑꯁꯤ ꯃꯗꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯂꯥꯁꯀꯥꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯤꯁ ꯗꯤꯜ ꯄꯨꯔꯛꯄ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯍꯦꯟꯕ ꯁꯦꯡꯁꯟ ꯐꯥꯎꯕ ꯌꯥꯎꯅ ꯇꯦꯔꯤꯐꯁꯤꯡ ꯊꯝꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯐꯝ ꯑꯗꯨ ꯍꯦꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯕꯒ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯄꯥꯔꯠꯅꯔꯁꯤꯡ ꯔꯁꯤꯌꯥꯗꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯊꯝꯂꯤꯕ ꯇꯦꯔꯤꯐꯁꯤꯡ ꯑꯗꯨ ꯍꯟꯗꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯔꯤꯂꯤꯐ ꯑꯃ ꯑꯣꯏꯅ ꯂꯩꯅꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯊꯣꯔꯛꯄꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ 25%ꯗꯤ ꯍꯧꯖꯤꯛ ꯑꯣꯜꯔꯦꯗꯤ ꯆꯠꯅꯗꯨꯅ ꯂꯩꯈ꯭ꯔꯦ, ꯑꯗꯨꯕꯨ 27ꯗꯒꯤ ꯑꯦꯛꯁꯟ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯃꯊꯧ ꯇꯧꯒꯗꯧꯔꯤꯕ 25% ꯑꯁꯤꯗꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯌꯨꯑꯦꯁꯀꯤ ꯁꯥꯏꯠꯇꯒꯤ ꯏꯟꯗꯤꯌꯥꯗꯒꯤ ꯄꯥꯝꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯐꯪꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯨꯛꯅꯕ ꯑꯁꯤꯁꯨ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯗꯨꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨ ꯎꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇ꯭ꯔꯝꯞ ꯃꯁꯥꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯗꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯂꯩꯔꯤꯕ ꯄꯥꯔꯠꯅꯔꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯊꯝꯂꯤꯕ ꯇꯦꯔꯤꯐ ꯑꯁꯤ ꯐꯥꯎꯕ ꯍꯟꯗꯣꯛꯂꯒꯅꯤ, ꯆꯠꯅꯔꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯥꯎꯕ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯁꯤ ꯊꯥꯔꯛꯄꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛ ꯀꯔꯤꯃꯠꯇ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯤꯕ ꯑꯁꯤꯅ ꯀꯔꯝꯕ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃ ꯂꯩꯔꯕꯒꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯒꯤꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯡ ꯑꯣꯏꯅ ꯍꯪꯅꯔꯤ꯫ ꯄꯨꯇꯤꯟ ꯑꯃꯁꯨꯡ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯑꯂꯥꯁꯀꯥꯒꯤ ꯃꯤꯐꯝꯒꯤ ꯑꯣꯏꯕ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯁꯤꯡ꯫ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤ ꯋꯥꯏꯠ ꯍꯥꯎꯁꯇ ꯆꯠꯇꯨꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀ ꯎꯅꯒꯗꯧꯔꯤ꯫ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯥꯡꯖꯧꯅꯅ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤꯗ ꯗꯣꯟꯕꯥꯁꯀꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯀ꯭ꯔꯤꯃꯤꯌꯥ ꯑꯁꯤꯁꯨ ꯌꯥꯔꯒꯗꯤ ꯊꯥꯗꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯄ ꯋꯥꯐꯝ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯕ ꯍꯟꯗꯣꯛꯄꯒꯨꯝꯅ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯊꯝꯂꯤꯕ ꯀꯟꯗꯤꯁꯟꯁꯤꯡ ꯑꯗꯨꯗ ꯌꯥꯔꯛꯄ ꯇꯥꯔꯒꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯦꯝꯍꯧꯔꯤꯕ ꯇꯦꯔꯤꯇꯣꯔꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯅꯦꯇꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯔꯇꯤꯀꯜ 5ꯅ ꯄꯤꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯒꯨꯝꯕ ꯑꯃ ꯄꯤꯕ ꯃꯇꯝꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯤꯡꯕ ꯊꯝꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ 15 ꯑꯥꯒꯁꯠꯀꯤ ꯅꯨꯃꯤꯠꯇ ꯌꯨꯑꯦꯁꯀꯤ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯔꯤꯕ ꯑꯂꯥꯁꯀꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯇ꯭ꯔꯝꯞꯀ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯉꯁꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯥꯒꯁꯠ 18ꯒꯤ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯨꯑꯦꯁꯀꯤ ꯄ꯭ꯔesidencial ꯍꯥꯎꯁ ꯑꯣꯏꯔꯤꯕ ꯋꯥꯏꯠ ꯍꯥꯎꯁꯇ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤ ꯑꯃꯁꯨꯡ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯎꯅꯗꯨꯅ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯛꯂꯤꯕ ꯀꯟꯗꯤꯁꯟ ꯑꯗꯨꯒ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯁꯥꯏꯠꯇꯒꯤ ꯄꯥꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯀꯔꯤ ꯑꯣꯏꯅ ꯄꯥꯏꯈꯠꯁꯤꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯈꯟꯅꯒꯗꯧꯔꯤ꯫ ꯁꯣꯛꯅꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯥꯡꯗ ꯖꯦꯂꯦꯟꯁꯀꯤ ꯂꯥꯛꯇꯨꯅ ꯇ꯭ꯔꯝꯞꯀ ꯎꯅꯗꯨꯅ ꯌꯨꯑꯦꯁꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯑꯣꯏꯕ ꯃꯤꯇꯤꯡ ꯑꯃꯈꯛ ꯄꯥꯡꯊꯣꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯇꯤꯡ ꯑꯗꯨꯒꯤ ꯑꯣꯏꯕ ꯔꯤꯖꯜꯠ ꯑꯗꯨ ꯀꯌా ꯐꯖꯈꯤꯗꯦ꯫ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯖꯦꯂꯦꯟꯁꯀꯤ ꯑꯅꯤꯃꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯎꯪꯈꯠꯅꯔꯛꯄ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯖꯦꯂꯦꯟꯁꯀꯤꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯦꯁꯔꯁꯤꯡ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯌꯥꯝꯅ ꯆꯅꯩꯅꯕ ꯃꯤꯇꯤꯡ ꯑꯃ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯊꯤꯕ ꯑꯃ ꯑꯣꯏꯗꯨꯅ ꯍꯟꯈꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯟꯗꯛꯀꯤ ꯑꯁꯤꯗꯗꯤ ꯊꯣꯛꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯖꯦꯂꯦꯟꯁꯀꯤ ꯑꯃꯁꯨꯡ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯏꯌꯨꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯁꯨꯡ ꯌꯨꯔꯣꯞꯀꯤ ꯂꯩꯔꯤꯕ ꯃꯁꯛ ꯅꯥꯏꯕ ꯃꯃꯤꯡ ꯈꯔ ꯆꯠꯄ ꯃꯄꯥꯡꯒꯜ ꯈꯔ ꯀꯟꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯁꯨ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯣꯏꯅ ꯌꯨꯑꯦꯁꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯎꯒꯗꯧꯔꯤ꯫ ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯁꯤ ꯃꯃꯥꯡꯗ ꯖꯦꯂꯦꯟꯁꯀꯤ ꯑꯃꯁꯨꯡ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯃꯤꯐꯝ ꯑꯗꯨꯗ ꯖꯦꯂꯦꯟꯁꯀꯤ ꯃꯊꯟꯇ ꯆꯠꯇꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯟꯅꯔꯨꯕ ꯃꯇꯝꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ ꯄ꯭ꯔꯦꯁꯔꯁꯤꯡ ꯇꯧꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯗꯨ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯗꯨꯒꯨꯝꯂꯕ ꯃꯑꯣꯡ ꯑꯗꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯂꯥꯛꯍꯟꯗꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯍꯥꯏꯔꯤꯕ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯤ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯁꯥ ꯃꯊꯟꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯡꯗꯣꯛꯆꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯐꯪꯅꯕꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯏꯪ ꯆꯤꯛꯄ ꯄꯨꯔꯛꯍꯜꯂꯦ, ꯂꯥꯟꯐꯝ ꯀꯌꯥ ꯑꯃ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯕꯁꯤꯅ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝ ꯑꯃ ꯑꯣꯏꯅ ꯆꯠꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯗ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖ ꯐꯪꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯗ ꯄꯨꯇꯤꯟꯗꯗꯤ ꯄ꯭ꯔꯦꯁꯔ ꯇꯧꯕ ꯉꯝꯂꯨꯗ꯭ꯔꯕꯅꯤꯅ ꯖꯦꯂꯦꯟꯁꯀꯤ ꯑꯁꯤꯗ ꯑꯣꯏꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯔꯦꯗꯤꯗ ꯊꯝꯂꯝꯕ
ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯂꯛꯂꯤꯕ ꯗꯤꯃꯥꯟ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯣꯏꯅꯃꯛ ꯌꯥꯔꯣ ꯍꯥꯏꯗꯨꯅ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧ ꯍꯥꯏꯗꯨꯅ ꯐꯣꯔꯁ ꯇꯧꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯖꯦꯂꯦꯟꯁꯀꯤꯒꯤ ꯁꯄꯣꯔꯠꯇ ꯌꯨꯔꯣꯞꯀꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯕꯁꯤꯡ ꯑꯁꯤꯁꯨ ꯌꯥꯎꯒꯗꯧꯔꯤꯕꯅꯤ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯖꯧꯅꯅ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯑꯣꯏꯕ ꯑꯂꯥꯁꯀꯥꯒꯤ ꯃꯤꯐꯝ ꯑꯗꯨ ꯐꯝꯕ ꯃꯇꯝꯗ ꯗꯣꯟꯕꯥꯁꯀꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯗꯨꯗ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯕ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ 2014ꯗꯒꯤ ꯄꯨꯇꯤꯟꯅ ꯂꯧꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯔꯁꯤꯌꯥꯅ ꯑꯣꯀꯨꯄꯥꯏ ꯇꯧꯗꯨꯅ ꯂꯩꯔꯕ ꯀ꯭ꯔꯤꯃꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯊꯕꯛꯁꯤꯡ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯍꯤꯟ ꯑꯃꯈꯛ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯗ ꯄꯤꯔꯛꯈ꯭ꯔꯦ 2014ꯗꯒꯤ ꯑꯣꯜꯔꯦꯗꯤ ꯔꯁꯤꯌꯥꯅ ꯂꯧꯁꯤꯟꯗꯨꯅ ꯂꯩꯔꯕ ꯀ꯭ꯔꯤꯃꯤꯌꯟ ꯄꯦꯅꯤꯟꯁꯨꯂꯥ ꯑꯁꯤꯗꯤ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯦꯅꯥꯂꯤꯁ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯁꯤꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯁꯤꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯍꯧꯅ ꯂꯥꯟ ꯇꯧꯗꯨꯅ ꯂꯧꯁꯤꯟꯕꯁꯨ ꯉꯝꯂꯣꯏ ꯑꯗꯨꯒ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯩꯗꯧꯅꯨꯡꯗ ꯄꯤꯊꯣꯔꯛꯂꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯩꯕꯅ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯨꯀ꯭ꯔꯦꯟꯅ ꯂꯧꯁꯤꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨꯃꯛ ꯄꯤꯊꯣꯛꯈꯤꯕꯅ ꯐꯔꯦ ꯍꯥꯏꯕ ꯍꯟꯗꯛꯀꯤ ꯑꯣꯏꯕ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯔꯕ ꯃꯐꯝꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯨꯔꯤꯕ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯈꯤꯕ ꯗꯣꯟꯕꯥꯁ ꯔꯤꯖꯟꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯍꯟꯗꯣꯛꯇꯨꯅ ꯂꯦꯟ ꯁ꯭ꯋꯥꯞꯀꯤ ꯑꯣꯏꯕ ꯗꯤꯜ ꯑꯃꯈꯛꯇ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯔꯁꯤꯌꯥꯗ ꯍꯥꯟꯅ ꯄꯤꯔꯕ ꯃꯇꯝꯗ ꯈꯛꯇꯃꯛ ꯄꯤꯁ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯗꯨꯅ ꯁꯤꯁꯐꯥꯌꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯃꯈꯥꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯄꯟꯈ꯭ꯔꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯗꯣꯟꯕꯥꯁꯀꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯦꯞ ꯑꯁꯤꯗ ꯎꯔꯤꯕ ꯑꯁꯤꯅꯤ ꯋꯥꯏꯠ ꯃꯆꯨꯗ ꯂꯩꯔꯤꯕ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯁꯤꯟꯕ ꯉꯝꯗꯅ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯗꯣꯟꯕꯥꯁꯀꯤ ꯑꯣꯏꯕ ꯑꯣꯕ꯭ꯂꯥꯁ ꯔꯤꯖꯟ ꯑꯁꯤꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯍꯟꯗꯣꯛꯇꯨꯅ ꯁꯔꯦꯟꯗꯔ ꯇꯧꯔꯝꯗꯨꯅ ꯔꯁꯤꯌꯥꯗ ꯄꯤꯊꯣꯛꯂꯝꯂꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯕ ꯃꯇꯝꯗ ꯈꯛꯇꯃꯛ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯁꯤ ꯁꯥꯟꯅꯕ ꯍꯧꯗꯨꯅ ꯁꯤꯁꯐꯥꯌꯔ ꯑꯁꯤꯅ ꯀꯣꯟꯅ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯕ ꯀꯟꯗꯤꯁꯟ ꯑꯁꯤꯅꯤ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯕ ꯇꯥꯔꯒꯗꯤ ꯈꯦꯔꯁꯟ ꯑꯃꯁꯨꯡ ꯖꯦꯄꯣꯔꯤꯖꯤꯌꯥꯒꯤ ꯑꯣꯏꯕ ꯔꯤꯖꯟꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯟ ꯑꯁꯤꯗꯗꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥꯡ ꯂꯥꯟꯁꯤꯜꯂꯔꯣꯏ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯑꯣꯀꯨꯄꯥꯏ ꯇꯧꯔꯤꯕ ꯔꯤꯖꯟ ꯑꯁꯤ ꯈꯛꯇꯃꯛ ꯂꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯊꯝꯂꯤꯕ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯔꯤꯕ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯔꯤ ꯑꯃꯠꯇ ꯑꯇꯣꯞꯄ ꯂꯝꯗ ꯄꯤꯊꯣꯛꯄ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯦꯔꯤꯌꯥ ꯑꯗꯨꯒꯤ ꯑꯣꯏꯕ ꯄꯣꯄꯨꯂꯦꯁꯟ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯐꯔꯦꯟꯗꯝ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯃꯗꯨ ꯌꯥꯎꯗꯅ ꯀꯩꯗꯧꯅꯨꯡꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯔꯤ ꯑꯇꯣꯞꯄꯗ ꯄꯤꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯑꯣꯏꯕ ꯗꯤꯜ ꯑꯁꯤ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯋꯥꯐꯝ ꯑꯃꯈꯛ ꯑꯣꯏꯔꯤꯕꯅꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯁꯤꯔꯤꯕ ꯑꯁꯤ ꯂꯨꯍꯥꯟꯁꯀꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤ ꯗꯤꯐꯦꯟ ꯇꯧꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯍꯤ 3 ꯍꯦꯟꯕ ꯑꯁꯤ ꯊꯋꯥꯏ ꯀꯌꯥ ꯑꯃ ꯀꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯔꯝ ꯑꯁꯤ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕ ꯑꯁꯤ ꯁꯤꯁꯐꯥꯌꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯏꯔꯥꯏ ꯂꯥꯏꯅ ꯄꯤꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯗꯨꯒꯤ ꯑꯣꯏꯕ ꯃꯍꯩ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯊꯣꯔꯛꯂꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯆꯤꯞ ꯎꯔꯁꯨꯂꯥ ꯋꯣꯟ ꯗꯦꯔ ꯂꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯧꯔꯛꯇꯨꯅ ꯖꯦꯂꯦꯟꯁꯀꯤꯒ ꯎꯅꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯉꯝꯈꯩ ꯑꯁꯤꯒꯤꯗꯃꯛꯇ ꯁꯤꯁꯐꯥꯌꯔ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯈꯟꯅꯒꯗꯧꯔꯤꯕ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯑꯌꯥꯕ ꯌꯥꯎꯗꯅ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯔꯁ ꯇꯧꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯉꯝꯈꯩ ꯑꯁꯤ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤ ꯑꯃꯁꯨꯡ ꯇ꯭ꯔꯝꯞ ꯍꯥꯏꯔꯤꯕ ꯂꯨꯆꯤꯡꯕ ꯑꯁꯤꯒ ꯎꯅꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯌꯨꯔꯣꯞꯀꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃ ꯌꯥꯎꯗꯨꯅ ꯉꯁꯤ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯇꯔꯦꯁ ꯑꯁꯤꯁꯨ ꯌꯦꯡꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯁꯤꯁꯐꯥꯌꯔꯒꯤ ꯑꯣꯏꯕ ꯗꯤꯜ ꯑꯁꯤ ꯁꯥꯏꯟ ꯇꯧꯒꯗꯕꯅꯤ ꯌꯨꯀ꯭ꯔꯦꯟꯗ ꯌꯥꯈꯤꯕ ꯇꯥꯔꯒꯗꯤ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗꯁꯨ ꯑꯆꯧꯕ ꯊ꯭ꯔꯦꯠ ꯑꯃ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯣꯞꯁꯟꯁꯤꯡ ꯑꯗꯨ ꯂꯩꯕꯅ ꯄꯤꯁ ꯗꯤꯜ ꯁꯥꯏꯟ ꯇꯧꯅꯕ ꯃꯇꯝꯗ ꯌꯨꯀ꯭ꯔꯦꯟ ꯑꯁꯤꯕꯨ ꯌꯥꯝꯅ ꯍꯟꯊꯕ ꯃꯑꯣꯡ ꯑꯃꯗ ꯊꯝꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯁꯥꯏꯟ ꯇꯧꯊꯣꯛꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯏꯌꯨꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥꯡꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯌꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯖꯦꯂꯦꯟꯁꯀꯤ ꯄꯨꯇꯤꯟꯅ ꯊꯝꯂꯝꯂꯤꯕ ꯀꯟꯗꯤꯁꯟ ꯑꯗꯨꯗ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯃꯥꯡꯗꯅꯕ ꯃꯔꯨꯑꯣꯏꯅ ꯏꯌꯨ ꯑꯃꯁꯨꯡ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯏꯟꯇꯔꯦꯁ ꯑꯁꯤ ꯃꯥꯡꯗꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯈꯣꯏꯅ ꯊꯝꯂꯛꯂꯤꯕ ꯗꯤꯃꯥꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕ ꯑꯃꯈꯛ ꯎꯕ ꯐꯪꯂꯤ ꯃꯗꯨꯗꯤ ꯅꯦꯇꯣ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯔꯒ ꯇꯧꯔꯛꯄꯗꯒꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤꯁꯨ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯅꯦꯇꯣ ꯌꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯁꯥꯟꯅꯈ꯭ꯔꯤꯕ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯗꯨꯗꯁꯨ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯔꯨ ꯑꯗꯨꯝ ꯐꯨꯗꯛꯇꯨꯅ ꯃꯨꯠꯊꯠꯈꯤꯗꯕ ꯇꯥꯔꯒꯗꯤ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯊꯝꯈꯤꯕꯅꯤ
ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯆꯌꯦꯠꯅꯕ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ ꯃꯔꯝꯗꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤ ꯀꯌꯥ ꯑꯃ ꯂꯧꯁꯤꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯔꯁꯤꯌꯥꯅ ꯍꯥꯏꯔꯤꯕ ꯇꯦꯔꯤꯇꯣꯔꯤ ꯑꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯁꯤꯁꯐꯥꯌꯔ ꯂꯥꯛꯂꯦ ꯍꯥꯏꯔ ꯂꯧꯔꯒꯁꯨ ꯂꯦꯝꯍꯧꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯅ ꯅꯦꯇꯣ ꯌꯥꯍꯧꯗꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯁꯨ ꯔꯁꯤꯌꯥꯅ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯂꯧꯁꯤꯜꯂꯤꯕ ꯑꯁꯤꯒꯨꯝꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯃꯛ ꯂꯧꯁꯤꯜꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯒꯦꯔꯦꯟꯇꯤ ꯑꯗꯨ ꯄꯤꯕ ꯉꯝꯗꯕꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟ ꯂꯣꯏꯁꯤꯟꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯌꯨꯑꯦꯁꯇ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯑꯍꯣꯡꯕ ꯑꯃꯈꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝꯒꯤ ꯃꯔꯨꯑꯣꯏꯅ ꯗꯣꯅꯦꯁ ꯂꯨꯍꯥꯟꯁ ꯑꯃꯁꯨꯡ ꯔꯁꯤꯌꯥꯅ ꯑꯣꯀꯨꯄꯥꯏ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯄꯤꯌꯨ ꯍꯥꯏꯔꯤꯕ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡ ꯑꯁꯤꯁꯨ ꯄꯤꯕ ꯇꯥꯔꯒꯗꯤ ꯂꯦꯝꯍꯧꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯅꯦꯇꯣꯒꯤ ꯑꯥꯔꯇꯤꯀꯜ 5ꯅ ꯄꯤꯔꯤꯕ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯗꯨꯒ ꯃꯥꯟꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤꯒ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯌꯨꯑꯦꯁꯇ ꯅꯠꯇ꯭ꯔꯒꯅ ꯅꯦꯇꯣꯅ ꯄꯤꯕ ꯃꯇꯝꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯌꯦꯠꯄ ꯄꯤꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯇꯧꯕꯇꯕꯨ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯅꯣꯔꯠ ꯑꯦꯠꯂꯥꯟꯇꯤꯛ ꯇ꯭ꯔꯤꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯇꯅ ꯂꯥꯛꯂꯤ ꯌꯦꯡꯃꯤꯟꯅꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯀꯔꯤ ꯀꯔꯝꯕ ꯔꯤꯖꯜ ꯂꯥꯛꯄꯅꯣ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯤꯜ ꯃꯥꯔꯁꯦꯜꯅꯤ ꯍꯥꯏꯗꯨꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯖꯈ꯭ꯔꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯥꯔꯃꯤ ꯖꯦꯅꯔꯦꯜ ꯑꯁꯤꯝ ꯃꯨꯅꯤꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯗꯤꯁꯇꯦꯕꯤꯂꯥꯏꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯑꯐꯕ ꯑꯣꯏꯔꯛꯂꯣꯏ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯇꯥꯂꯤꯕꯥꯟꯁꯤꯡꯗ ꯇꯧꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯨꯇꯤꯟꯅ ꯊꯝꯂꯛꯈꯤꯕ ꯀꯟꯗꯤꯁꯟ ꯑꯗꯨꯒꯤꯗꯃꯛꯇ ꯖꯦꯂꯦꯟꯁꯀꯤ ꯌꯥꯎꯅ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃꯒ ꯇ꯭ꯔꯝꯞꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯥꯡꯖꯧꯅꯅ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯅꯦꯇꯣ ꯌꯥꯎꯖꯔꯔꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕ ꯉꯝꯒꯅꯤ ꯇꯧꯕꯇꯕꯨ ꯅꯦꯇꯣ ꯌꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗꯅ ꯌꯥꯝꯅ ꯂꯨꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯔꯒꯁꯨ ꯃꯈꯥ ꯇꯥꯅ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟ ꯑꯁꯤꯕꯨ ꯂꯦꯝꯍꯧꯔꯤꯕ ꯇꯦꯔꯤꯇꯣꯔꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃ ꯄꯥꯝꯂꯤ ꯄꯤꯁ ꯗꯤꯜ ꯄꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯀ꯭ꯔꯦꯟꯗꯒꯤ ꯔꯁꯤꯌꯥꯅ ꯀꯔꯤꯒꯨꯝꯕ ꯇꯦꯔꯤꯇꯣꯔꯤ ꯈꯔ ꯂꯧꯈꯤꯕ ꯇꯥꯔꯒꯁꯨ ꯂꯦꯝꯍꯧꯔꯤꯕ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤꯗ ꯔꯁꯤꯌꯥꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯅꯍꯧꯅꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯃꯦꯝꯕꯔꯁꯤꯞ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯔꯁꯤꯌꯥꯗꯒꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯂꯤꯕꯁꯤ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯅꯦꯇꯣ ꯌꯥꯎꯔꯔꯣꯏ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯈꯛꯇꯃꯛ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯌꯨꯀ꯭ꯔꯦꯟꯅ ꯄꯥꯝꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯅꯦꯇꯣ ꯑꯗꯨꯒ ꯇ꯭ꯔꯝꯞꯅ ꯄꯥꯝꯂꯤꯕ ꯑꯁꯤꯅ ꯅꯦꯇꯣ ꯌꯥꯎꯍꯟꯗꯕꯒꯤ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯉꯁꯤ ꯌꯨ ꯑꯦꯁ ꯑꯦꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯖꯦꯂꯦꯟꯁꯀꯤ ꯑꯃꯁꯨꯡ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃꯒ ꯂꯥꯛꯇꯨꯅ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯤꯖꯐꯥꯌꯔꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯇ꯭ꯔꯝꯞꯀ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯒꯗꯧꯔꯤꯕ ꯑꯁꯤꯗ ꯃꯁꯤꯒꯤ ꯃꯥꯡꯖꯧꯅꯅ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯊꯛꯇ ꯊꯝꯂꯛꯂꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯊꯝꯂꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯀ꯭ꯔꯤꯃꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯂꯧꯁꯤꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯥꯟꯐꯝ ꯑꯃ ꯊꯦꯡꯅꯗꯨꯅ ꯂꯧꯁꯤꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯔꯁꯤꯌꯥꯅ ꯑꯗꯨꯃꯛ ꯃꯈꯣꯏꯒꯤ ꯑꯣꯏꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯐꯪꯁꯟ ꯇꯧꯈ꯭ꯔꯕ ꯃꯐꯝ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟ ꯊꯦꯡꯅꯗꯨꯅ ꯂꯧꯁꯤꯟꯕꯒꯤ ꯑꯣꯏꯕ ꯀꯦꯄꯥꯁꯤꯇꯤ ꯑꯗꯨꯁꯨ ꯂꯩꯇꯦ ꯌꯨꯀ꯭ꯔꯦꯟꯒ ꯔꯁꯤꯌꯥꯒ ꯌꯦꯡꯅꯔꯨꯕ ꯃꯇꯝꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯈꯪꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯄꯅꯤ ꯀ꯭ꯔꯤꯃꯤꯌꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯒ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯁꯤꯖꯐꯥꯌꯔ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯅꯦꯇꯣ ꯌꯥꯎꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯅꯤ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯃꯤꯇꯤꯡ ꯑꯁꯤꯒꯤ ꯃꯥꯡꯖꯧꯅꯅ ꯌꯨ ꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯠ ꯑꯥꯒꯁꯠꯀꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯍꯟꯗꯛꯀꯤ ꯑꯣꯏꯕ ꯑꯥꯒꯁꯠ ꯊꯥ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯒ꯭ꯂꯣꯕal ꯁ꯭ꯇꯦꯖꯇ ꯊꯣꯔꯛꯈꯤꯕ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯠꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯔ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯏꯍꯥꯟ ꯍꯥꯟꯕꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯋꯦꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯃꯇꯝ ꯁꯥꯡꯂꯕ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯑꯣꯏꯕ ꯈꯛꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯍꯣꯠ ꯇꯣꯄꯤꯛ ꯑꯣꯏꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯈꯔ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯏꯟꯗꯤꯌꯥꯒ ꯌꯨꯝꯊꯪꯅꯔꯤꯕ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯔꯥꯕꯤꯌꯟ ꯁꯤ ꯌꯧꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤ ꯁꯦꯝꯂꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯦꯞꯄ ꯂꯩꯇꯅ ꯄꯩꯁꯥ ꯊꯥꯗꯔꯤꯕ ꯌꯨꯝꯊꯪꯅꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌా ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯥꯕꯨ ꯕꯦꯂꯦꯟꯁ ꯇꯧꯗꯨꯅ ꯆꯦꯛ ꯇꯧꯗꯨꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯣꯏꯕ ꯌꯨ ꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯕ ꯃꯔꯤ ꯐꯒꯠꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯈꯔ ꯍꯟꯗꯣꯛꯄꯒꯤ ꯑꯣꯏꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯟꯗꯤꯁꯟ ꯀꯌꯥꯁꯤꯡ ꯑꯁꯤ ꯂꯩꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯡꯒꯔ ꯀ꯭ꯂꯥꯁꯀꯤ ꯑꯣꯏꯕ ꯁꯕꯃꯦꯔꯤꯟ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤꯗꯃꯛꯇ ꯗꯦꯂꯤꯚꯔ ꯇꯧꯈ꯭ꯔꯦ ꯍꯦꯒꯔ ꯀ꯭ꯂꯥꯁꯀꯤ ꯑꯣꯏꯕ ꯁꯕꯃꯦꯔꯤꯟꯁꯤꯡ ꯑꯁꯤ
ꯑꯇꯣꯞꯄ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯗꯤꯇꯦꯛ ꯇꯧꯕ ꯉꯝꯗꯕ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯁ꯭ꯇꯦꯜ ꯀꯦꯄꯥꯁꯤꯇꯤ ꯑꯁꯤꯒꯤꯗꯃꯛꯇ ꯃꯃꯤꯡ ꯆꯠꯄ ꯁꯕꯃꯦꯔꯤꯟ ꯃꯈꯜ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯁꯕꯃꯦꯔꯤꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟꯒꯤ ꯑꯣꯏꯕ ꯃꯅꯨꯡꯗ ꯆꯪꯕ ꯃꯇꯝꯗ ꯑꯇꯣꯞꯄꯒꯤ ꯌꯦꯛꯅꯕꯁꯤꯡꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯗꯤꯇꯦꯛ ꯇꯧꯕ ꯉꯝꯕꯒꯤ ꯑꯣꯏꯕ ꯀꯦꯄꯦꯕꯤꯂꯤꯇꯤꯁ ꯌꯥꯝꯅ ꯋꯥꯡꯕ ꯔꯦꯗꯥꯔ ꯁꯤꯁꯇꯦꯝ ꯑꯁꯤ ꯈꯔ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯁꯤꯁꯇꯦꯝꯁꯤꯡ ꯑꯁꯤ ꯌꯥꯎꯕ ꯁꯕꯃꯦꯔꯤꯟ ꯑꯃ ꯑꯣꯏꯅ ꯍꯦꯡꯒꯔ ꯀ꯭ꯂꯥꯁꯀꯤ ꯑꯣꯏꯕ ꯁꯕꯃꯦꯔꯤꯟ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯁꯕꯃꯦꯔꯤꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯑꯦꯛꯁꯄꯔꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯟꯅꯔꯤꯕ ꯁꯕꯃꯦꯔꯤꯟ ꯃꯈꯜ ꯑꯃꯈꯛꯅꯤ꯫ ꯆꯥꯏꯅꯥꯅ ꯁꯥꯕ ꯍꯦꯡꯒꯔ ꯀ꯭ꯂꯥꯁꯀꯤ ꯑꯣꯏꯕ ꯁꯕꯃꯦꯔꯤꯟ ꯑꯁꯤ ꯃꯃꯥꯡꯗ ꯄꯥꯀꯤꯁꯇꯥꯟꯒꯤꯗꯃꯛꯇ 2 ꯗꯤꯂꯤꯚꯔ ꯇꯧꯈ꯭ꯔꯦ꯫ ꯍꯟꯗꯛꯀꯤ ꯑꯁꯤꯒꯤ 3ꯁꯨꯕꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯗꯛꯀꯤ ꯆꯍꯤ ꯂꯣꯏꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯊꯛꯀꯤ ꯆꯍꯤ ꯍꯧꯒꯠꯂꯛꯄꯗ 3ꯁꯨꯕ ꯍꯦꯡꯒꯔ ꯀ꯭ꯂꯥꯁꯀꯤ ꯑꯣꯏꯕ ꯁꯕꯃꯦꯔꯤꯟ ꯑꯃꯒꯁꯨ ꯗꯤꯂꯤꯚꯔ ꯇꯧꯔꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯄꯍꯜꯒ꯭ꯔꯥꯝ ꯏꯟꯁꯤꯗꯦꯟꯠ ꯏꯟꯗꯤꯌꯥꯒꯤ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒ ꯂꯣꯏꯅꯅ ꯂꯩꯈꯤꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤ ꯑꯁꯤ ꯁꯁꯄꯦꯟ ꯇꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯁ ꯇꯨꯔꯦꯟꯁꯤꯡ ꯑꯁꯤꯗ ꯆꯦꯜꯂꯛꯂꯤꯕ ꯏꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯍꯧ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯥꯏꯠꯇꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯊ꯭ꯔꯦꯠꯇꯒꯤ ꯍꯧꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯌꯨꯑꯦꯁꯀꯤ ꯁꯣꯏꯜꯗꯒꯤ ꯐꯥꯎꯕ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯗꯤ ꯃꯁꯤꯒꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯄ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯍꯧꯖꯤꯛ ꯔꯨꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯈꯨꯠꯁꯝꯅꯔꯕ ꯃꯇꯨꯡꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯗꯤꯁꯇꯦꯕꯤꯂꯥꯏꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯦ ꯍꯥꯏꯗꯨꯅ ꯐꯤꯜꯗ ꯃꯥꯔꯁꯜ ꯑꯁꯤꯝ ꯃꯨꯅꯤꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯑꯦꯂꯦꯛ ꯇꯧꯗꯨꯅ ꯐꯣꯔꯝ ꯇꯧꯈꯤꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯒꯣꯕꯔꯟꯃꯦꯟꯠ ꯑꯗꯨꯕꯨ ꯑꯣꯚꯔꯊ꯭ꯔꯣ ꯇꯧꯗꯨꯅ ꯉꯁꯤ ꯒꯣꯕꯔꯟꯃꯦꯟꯠ ꯄꯥꯏꯔꯤꯕ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯗꯕ ꯇꯥꯔꯒꯁꯨ ꯃꯥꯏꯀꯩ ꯀꯌꯥ ꯑꯃꯗꯒꯤ ꯑꯗꯨꯃꯛ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛꯀꯤ ꯑꯣꯏꯕ ꯃꯔꯤ ꯐꯒꯠꯂꯛꯄꯒꯤ ꯁꯤꯒꯅꯦꯜ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯦꯁ ꯖꯌꯁꯪꯀꯔ ꯃꯁꯥꯃꯛ ꯆꯠꯇꯨꯅ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯂꯩꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯅꯧꯕ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯗꯨꯅ ꯈꯨꯠꯁꯝꯅꯗꯨꯅ ꯊꯕꯛꯁꯤꯡ ꯇꯧꯃꯤꯟꯅꯔꯤ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯃꯛ ꯈꯪꯕ ꯌꯥꯔꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯉꯁꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯆꯠꯊꯔꯛꯂꯤꯕ ꯂꯤꯕꯔꯦꯁꯟ ꯃꯨꯚꯃꯦꯟꯠ ꯅꯠꯇ꯭ꯔꯒꯅ ꯇꯦꯔꯔ ꯑꯦꯇꯦꯛ ꯀꯌꯥꯁꯤꯡ ꯑꯁꯤꯕꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯗ ꯃꯇꯦꯡ ꯇꯧꯗꯨꯅ ꯏꯟꯗꯤꯌꯥꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯕꯂꯨꯆꯤꯁꯇꯥꯟ ꯑꯁꯤꯕꯨ ꯂꯤꯕꯔꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯤꯕ ꯕꯂꯨꯆꯤꯁꯇꯥꯟ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ ꯑꯁꯤꯁꯨ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯄꯥꯀꯤꯁꯇꯥꯅꯤ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯃꯤꯂꯤꯇꯔꯤ ꯖꯦꯅꯔꯦꯜ ꯑꯁꯤꯝ ꯃꯨꯅꯤꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯑꯁꯤꯁꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯀꯥꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯃꯗꯨꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯀꯣꯟꯁꯤꯀ꯭ꯋꯦꯟꯁꯦꯁ ꯑꯃ ꯂꯥꯛꯄ ꯌꯥꯏ, ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯑꯦꯛꯁꯟ ꯐꯥꯎꯕ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯑꯃ ꯊꯝꯂꯛꯂꯤꯕꯅꯤ꯫ ꯃꯊꯪꯁꯤꯅ ꯍꯧꯖꯤꯛ ꯌꯨꯑꯦꯁꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯄꯥꯔꯠꯅꯔꯅꯤ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯇꯦꯔꯤꯐꯁꯤꯡ ꯊꯝꯖꯤꯟꯕ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯀꯌꯥ ꯑꯃ ꯂꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯐꯒꯠꯂꯛꯂꯤꯕ ꯃꯔꯤ ꯑꯁꯤꯗ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯠ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯤ꯫ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯕꯂꯞꯃꯦꯟꯠ ꯑꯃꯈꯛꯇ ꯏꯟꯗꯤꯌా ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯆꯂꯥꯏꯕ ꯅꯌꯥꯔꯥ ꯍꯥꯏꯕ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔꯤꯒꯤ ꯑꯣꯏꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯗꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯂꯧꯗꯨꯅ ꯌꯣꯜꯂꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯧꯗ ꯁꯦꯡꯁꯟ ꯊꯝꯖꯤꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯊꯣꯛꯄ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯔꯤꯐꯥꯏꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯏꯅꯥꯗ ꯌꯣꯟꯁꯤꯟꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯣꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯥꯔꯀꯦꯠ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯂꯩꯇꯕ ꯑꯁꯤꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯕꯨ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯥꯔꯀꯦꯠ ꯑꯁꯤ ꯗꯥꯏꯚꯔꯁꯤꯐꯥꯏ ꯇꯧꯔꯛꯄ ꯈꯛꯇ ꯅꯠꯇꯅ ꯃꯇꯝ ꯑꯃꯗ ꯄꯨꯟꯕ ꯐꯥꯎꯕ ꯌꯥꯔꯝꯗ꯭ꯔꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯒꯤ ꯑꯣꯏꯕ ꯐꯒꯠꯂꯛꯂꯤꯕ ꯃꯔꯤ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯔꯥꯏꯕꯜꯅꯤ ꯍꯥꯏꯔꯤꯕ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯀꯥ ꯍꯦꯟꯕ ꯇ꯭ꯔꯦꯗ ꯇꯧꯁꯤꯟꯗꯨꯅ ꯌꯨꯑꯦꯁꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯤꯕꯅꯤ꯫ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯦꯔꯤꯐ ꯀꯌꯥ ꯑꯃ ꯊꯝꯖꯤꯜꯂꯛꯄ ꯃꯇꯝꯗ ꯆꯥꯏꯅꯥꯅ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯅ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯇꯦꯔꯤꯐ ꯊꯝꯖꯤꯟꯕꯗꯤ ꯊꯝꯖꯤꯟꯗꯦ, ꯇꯧꯕꯇꯕꯨ ꯏꯟꯗꯥꯏꯔꯦꯛꯠꯂꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯑꯦꯁꯅ ꯄꯥꯝꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯌꯨꯑꯦꯁꯅ ꯌꯥꯗꯕ ꯃꯐꯝꯁꯤꯡꯗ ꯍꯦꯟꯅ ꯅꯛꯁꯤꯟꯗꯨꯅ ꯌꯨꯑꯦꯁꯇ ꯌꯥꯝꯅ ꯆꯥꯎꯕ ꯃꯦꯁꯦꯖ ꯑꯃꯗꯤ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇꯅ ꯄꯤꯔꯤ꯫ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯂꯥꯁꯀꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏꯊꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯌꯨ ꯂꯤꯗꯔꯁ ꯌꯥꯎꯅ ꯎꯅꯈꯤꯕ ꯖꯦꯂꯦꯟꯁꯀꯤꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯁꯛꯁꯦꯁ ꯑꯃ ꯂꯥꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯊꯣꯔꯛꯂꯤ꯫ 2022ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯖ ꯑꯃꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚꯣꯂꯣꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤ ꯑꯃꯁꯨꯡ
Russian President Vladimir Putin lanfam asi losinabagidamagta table amatada famduna negotiation tawba yabagi oiba oithokpa ama urakle. China hairiba country asigi oina hausi khwaidigi yamna chawba akiba adu laklaga ra haiduna expert kaya amaki maikeidigi yamna kana wahang tawnaba haurakli. Khudingmak pu anauba update amada amukka hana taramna ukchuri. Ukraine amasung Russia gi oina songnariba lanfam asi losinabagidamagta Donald Trump gi maikeidigi yamna kana honaduna Alaska gi oibi mifam pangthokraba matungda lepa leitana lanfam asigi oina lakliba anauba development singa asigi matangda amuk yengbinasi. Alaska gi oina pangthokhiba mifam aduda US President Donald Trump ki maikeidigi Zelensky asibu yahonnabagidamagta yamna kana honaki adubu Vladimir Putin gi maikeidigi hairiba wafum adu sugya yaroi hairakpadagi upai leitaduna adumak yahonba ngamdana mifam adu pangthokhibani. Hairiba mifam aduda Russian side gi thamnangmiba wafam sing adu puthokduna Donald Trump gi maikeidigi Russia gi mhut sinduna hairiba wafam sing aduga loinana Zelensky ga Ukraine gi oiba lenga asiga negotiation gi oiba mifam adu ngarang pangthokre hairiba mifam adu da Ukraine hairiba country asibu mathanda tadana bagi damakta Zelensky gi supporta European Union amasung leiriba atopa country kaya ama mahaki backing da laktuna punna wari watai sana vinakibani hairiba mifam adu pangthoklingai gi manungda US President Donald Trump ki maikeidigi Vladimir Putin da call tawduna makoina khanariba wafam sing adu Vladimir Putin da fongdoktuna negotiation gi oiba process adu chathaki haina fongdokli hairiba negotiation gi oiba process aduda Vladimir Putin gi maikeidigi lanfam asi losinabagidamagta ceasefire gi oiba wafam poraknabagidamagta honaba matamda Zelensky gi maikeidigi Putin amasung Zelensky makoi animak yauna makoi anigi oiba country ni sigi oiba representative ki oiba direct oiba meeting ama pangthoknabagidamagta aduma fongdoktuna lakibani adubu hairiba wafam adu Russian President Vladimir Putin gi maikeidigi kaidawnungda yaroi haiduna adumak ngasi fawba lakibani Alaska gi oiba mifam adudasu Trump ki maikeidigi Zelensky yahonnabagidamagta yamna kana honnaki hairiba matam adudasu Putin gi maikeidigi yaraktabana maram oiduna adumak yahonkidribani adubu hauzik EU lusingmasing yauna pangthokhiba mifam adugi matungda Vladimir Putin ki maikeidigi matam kuinadigi yaroi haiduna fongdoklamba wafam adu yaragani Zelensky ga punna faminaduna negotiation tawba hawbagi oiba process adu yaragani haibigi oiba signal ama lakliba si Trump ki oinadi yamna chawba mai apakpa ama oiribani Masida sunatana pangthokhiba mifam adugi matungda Russian President Vladimir Putin gi maikeidigi Ukraine gi oina songnariba lanfam asi losinabagi damakta US President Trump ki maikeidigi yamna kanna honaribagi oiba wafamsing asibu thagat wahai oina fongdorakiba Hauzik Ukraine gi lanfam asi losinabagi damakta Trump ki maikeidigi yamna wana honajariba asi Russian President Vladimir Putin gi maikeidigi sakhangbibagi oiba wafam amakak yamna kana thorakli matang asida ikoina uba yaba wafam ama haiba taragidi matam kuinidagi Russian President Putin gi maikeidigi sugya yaroi haiduna Trump ki maikeidigi akanba pressure tawraba fawbada yaroi haiduna lakibu wafam adu ikang khawdana yagani haiduna fongdorakliba asigi maramdi Russia gi side gi thamkiba demand khara adu Ukraine gi side gi fulfill tawre haiba wafam asini Mifam asi pangthokringai gi mangjongna Donald Trump ki maikeidigi Ukraine da thamlakhiba akanba wafam ama haiba taragadi karigumba peace deal pamba taragadi Russia hairiba country asi mapangal yamna kanba Ukraine gi yengnaruba matamda compare tawba yadaba country oibanina Crimea hairiba lam asi Russia da adumak oihankhinaba Ukraine gi maikeidigi amu hana claim tawdanaba aduga NATO da yaunabagidamagta Ukraine gi leiriba manglan adu thadoknabagidamagta wafam adu fongdorakibani hairiba condition ani asi yaba ngamba taragadi Trump ki maikeidigi peace deal asigidamagta negotiation tawbigani makhatana chathagani haiba wafam adu thamkibani maram aduna hairiba condition ani asi thamkraba matungda Russia gi side gi fawwa yarakpa wafam sing lakpa asina takpadi Russia gi maikeidigi demand tawrakliba Ukraine hairiba country asi NATO yahonganu aduga Crimea asibu mafung fana Russia da pitoraklo haibigi oiba wafam asi Ukraine gi side gi accept tawramlagani haiba wafam asini hairiba wafam asi yanakraba matungda lakadoriba negotiation gi oiba process peace deal ama sign tawnabagi damakta honariba asida khwainagi yamna chawba problem ama oirakadoriba asi Donbass gi oiba Donetsk amasung Luhansk gi oiba region asini Russia dagi side dagi hairiba wafam asida leiriba Ukraine gi oiba troops asi mafung fana handoktuna hairiba region ani asi Russia da mapung fana surrender tawro haibagi oiba wafam adu fongdokhibani adubu Donbass gi oiba region asi Ukraine hairiba country asi gi oina khwaidigi yamna maru oiba economically strategically yamna maru oiba mafam ama oibana Ukraine gi maikeidigi su pithokningdabagi oiba wafamsing adumak fongdoktuna laklibani hairiba mafam asi kannabagi damaktani Ukraine gi miyoi kya amagi maikeidigi thawai thakriba asizu hairiba matang asida lakpa matamda Ukraine gi oina yamna khudong thiningai oiba wafam amaga haiba taragadi Russia gi side gi
ꯗꯣꯟꯕꯥꯁꯀꯤ ꯑꯣꯏꯕ ꯔꯤꯖꯟꯁꯤꯡ ꯑꯁꯤꯗ ꯆꯪꯁꯤꯟꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯀꯦꯜꯂꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯅ ꯀꯔꯤꯒꯨꯝꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯍꯟꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯦꯝꯍꯧꯔꯤꯕ ꯃꯔꯨꯑꯣꯏꯕ ꯁꯤꯇꯤ ꯀꯌꯥ ꯑꯃꯗ ꯏꯔꯥꯏ ꯂꯥꯏꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯂꯧꯁꯤꯟꯕ ꯉꯝꯕꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯅꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯨ ꯐꯪꯗ꯭ꯔꯤ, ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯟꯇꯔꯦꯁꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯔ ꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯊꯣꯔꯛꯂꯤꯕ ꯑꯞꯗꯦꯠꯁꯤꯡ ꯑꯁꯤ ꯌꯦꯡꯂꯨꯕ ꯇꯥꯔꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯃꯤ ꯑꯃꯗꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯂꯥꯟꯐꯝ ꯑꯁꯤ ꯇꯁꯦꯡꯅ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯕ ꯇꯥꯔꯒꯗꯤ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖꯀꯤꯗꯃꯛꯇ ꯇꯥꯟꯅꯔꯤꯕ ꯂꯝꯖꯦꯜ ꯑꯗꯨꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯗꯨꯅ ꯇꯥꯟꯕ ꯌꯥꯔꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯍꯦꯛ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯏꯝꯄꯦꯛ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯤꯔꯤꯕ ꯑꯁꯤ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯤ꯫ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯔꯒꯗꯤ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯋꯥꯕ ꯃꯇꯝ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯁꯤꯡꯗ ꯏꯍꯥꯟ ꯍꯥꯟꯕꯗ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯂꯦꯞꯄ ꯃꯇꯝꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯦꯡꯁꯤꯜꯂꯤꯉꯩꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯗꯕ, ꯄ꯭ꯔꯦꯁꯔ ꯇꯧꯕ ꯉꯝꯗꯕ, ꯃꯔꯨꯑꯣꯏꯅ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯡꯁꯟ ꯑꯊꯤꯡꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯇꯣꯞꯄ ꯔꯤꯁꯣꯔꯁꯁꯤꯡꯒꯤ ꯑꯣꯏꯕ ꯑꯜꯇꯔꯅꯦꯇꯤꯕ ꯑꯁꯤ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯥꯏꯅꯥꯗ ꯄ꯭ꯔꯦꯁꯔ ꯇꯧꯕ ꯑꯁꯤ ꯉꯝꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ USꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯄ ꯑꯃꯁꯨꯡ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒꯤ ꯃꯥꯔꯀꯦꯠ ꯑꯦꯛꯁꯦꯁ ꯑꯗꯨ ꯍꯦꯟꯒꯠꯂꯛꯄ ꯇꯥꯔꯒꯗꯤ ꯆꯥꯏꯅꯥꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯃꯇꯝ ꯑꯃꯗ ꯔꯁꯤꯌꯥꯗ ꯇꯧꯔꯝꯕ ꯑꯗꯨꯒꯨꯝꯅ ꯌꯦꯡꯁꯤꯟꯕ ꯉꯝꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯅꯤꯁꯨꯕꯗꯅ ꯆꯥꯏꯅꯥꯒ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯛꯁꯤꯟꯅꯔꯤꯕꯒꯤ ꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯌꯣꯟꯐꯝ ꯂꯩꯇꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯟꯖꯨꯃꯔ ꯑꯣꯏꯔꯤꯕ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯅ ꯗꯤꯄꯦꯟ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯊꯤꯡꯕꯁꯤꯡ ꯑꯗꯨ ꯍꯟꯗꯣꯛꯈꯤꯗꯨꯅ USꯒ ꯃꯔꯤ ꯐꯒꯠꯂꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯑꯣꯏꯕ ꯗꯤꯄꯦꯟꯗꯦꯟꯁꯤ ꯑꯗꯨ ꯍꯟꯊꯔꯛꯄꯅꯤꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯏꯅꯥꯗ ꯍꯧꯖꯤꯛ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗꯒꯤ ꯑꯍꯣꯡꯕ ꯈꯔꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯃꯛ ꯎꯕ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯃꯊꯪꯗꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟ ꯑꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯒꯠꯂꯛꯂꯤꯕ, ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯌꯥꯅꯗꯕ ꯀꯌꯥꯁꯤꯡ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯞꯅ ꯇꯞꯅ ꯔꯤꯖꯣꯜꯕ ꯇꯧꯔꯛꯂꯤꯕ, ꯍꯧꯖꯤꯛꯃꯛꯁꯨ ꯆꯥꯏꯅꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯚꯤꯖꯤꯠꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯃꯟ ꯑꯦꯅꯤꯃꯤ ꯑꯃꯒꯨꯝꯅ ꯍꯧꯖꯤꯛ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯇꯥꯔꯒꯦꯠ ꯇꯧꯔꯛꯄ ꯑꯁꯤꯕꯨ ꯀꯥꯎꯟꯇꯔ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯔꯒꯗꯤ USAꯒꯤ ꯑꯣꯏꯅꯗꯤ ꯀꯟꯐ꯭ꯂꯤꯛ ꯑꯃꯠꯇ ꯊꯣꯛꯍꯟꯗꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯤ ꯂꯩꯕ ꯍꯩꯅꯗꯕꯅꯤꯅ ꯑꯅꯧꯕ ꯀꯟꯐ꯭ꯂꯤꯛ ꯑꯃꯁꯨ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯥꯟꯐꯝ ꯑꯁꯤ ꯍꯦꯛ ꯂꯣꯏꯈꯤꯕ ꯃꯇꯝꯗ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛꯀꯤ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥ ꯑꯁꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯄꯨꯁ ꯇꯧꯔꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯆꯥꯏꯅꯥ ꯀꯟꯇꯦꯟ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯆꯧꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯀꯗꯧꯔꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ USꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯂꯥꯟꯐꯝ ꯑꯃ ꯊꯣꯛꯍꯟꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯁꯨ ꯆꯥꯏꯅꯥꯁꯨ ꯃꯥꯡꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯪꯕꯅꯤꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯖꯧꯅꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯣꯏꯁꯤꯟꯍꯧꯕꯅ ꯐꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯃꯃꯤꯁꯨ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ꯫ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯆꯥꯏꯅꯥ-ꯇꯥꯏꯋꯥꯟꯒꯤ ꯑꯣꯏꯕ ꯔꯤꯌꯨꯅꯤꯐꯤꯀꯦꯁꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛꯇꯦꯠ ꯑꯦꯔꯤꯌꯥꯁꯤꯡ ꯑꯁꯤꯗ ꯆꯥꯏꯅꯥꯒꯤ ꯅꯦꯚꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯕꯨꯂꯤ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯍꯧꯖꯤꯛ ꯎꯔꯛꯂꯤꯕꯅꯤ꯫ ꯍꯟꯗꯛ ꯐꯤꯂꯤꯄꯤꯟ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯀꯟꯐ꯭ꯂꯤꯛ ꯃꯆꯥꯁꯤꯡ ꯑꯗꯨꯗ USꯒꯤ ꯑꯣꯏꯕ ꯋꯥꯔꯁꯤꯞ ꯊꯥꯖꯤꯟꯗꯨꯅ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯤꯂꯤꯄꯤꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯍꯦꯛ ꯂꯣꯏꯈꯤꯕꯒ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯃꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯛꯇꯕ ꯃꯇꯝꯗ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯔꯤꯖꯟꯗ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯉꯔꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯄꯥꯡꯊꯣꯛꯈꯤꯕ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯌꯥꯎꯅ ꯖꯦꯂꯦꯟꯁꯀꯤ ꯑꯃꯁꯨꯡ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨꯗ US ꯄ꯭ꯔꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯇꯤꯟꯗ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯝꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯖꯐꯥꯌꯔ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯄꯥꯅꯔꯤꯉꯩꯒꯤ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ, ꯍꯟꯗꯛ ꯑꯥꯒꯁꯠ ꯊꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯇꯦꯛ ꯑꯃ ꯆꯠꯊꯗꯨꯅ ꯑꯅꯧꯕ ꯇꯦꯔꯤꯇꯣꯔꯤ ꯀꯌꯥ ꯑꯃ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯈ꯭ꯔꯦ꯫
ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯖꯔꯦꯜꯒꯤ ꯐꯣꯔꯁ ꯑꯃꯁꯨꯡ ꯍꯃꯁꯀꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯦꯃꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯨꯇꯤꯁ ꯒ꯭ꯔꯨꯞ ꯏꯔꯥꯟꯅ ꯕꯦꯛ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯅꯤ ꯍꯥꯏꯗꯨꯅ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡ ꯆꯠꯊꯗꯨꯅ ꯌꯦꯃꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯋꯔ ꯍꯥꯎꯁꯁꯤꯡ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯖꯔꯦꯂꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯖꯥꯒꯤ ꯑꯣꯏꯕ ꯂꯦꯝꯍꯧꯔꯤꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯣꯄꯣꯖꯦꯜ ꯄꯨꯊꯣꯔꯛꯈꯤꯕ ꯑꯗꯨ ꯅꯦꯇꯟꯌꯥꯍꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯦꯕꯤꯅꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯄ꯭ꯔꯨꯞ ꯇꯧꯈꯤꯕ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯏꯖꯔꯦꯂꯤ ꯁꯤꯇꯤꯖꯦꯟ ꯀꯌꯥ ꯑꯃ ꯊꯣꯔꯛꯇꯨꯅ ꯏꯖꯔꯦꯜꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯋꯥꯐꯝ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯟ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯇꯦꯁꯁꯤꯡ ꯆꯠꯊꯔꯛꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯅꯧꯅ ꯐꯒꯠꯂꯛꯂꯤꯕ ꯃꯔꯤ ꯑꯁꯤꯒꯤ ꯈꯨꯗꯝ ꯑꯃ ꯑꯣꯏꯅ ꯆꯥꯏꯅꯤꯁ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯋꯦꯡꯒꯤ ꯏꯟꯗꯤꯌꯥꯗ ꯂꯥꯛꯂꯤꯕ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯟ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯑꯃꯁꯨꯡ ꯇꯥꯏꯋꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯦꯁꯔ ꯑꯃ ꯆꯥꯏꯅꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯛꯂꯤ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯠ ꯀꯌా ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯛꯂꯤ ꯍꯧꯖꯤꯛ ꯒ꯭ꯂꯣꯕꯜꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯖ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯑꯅꯧꯕ ꯀꯔꯝꯕ ꯋꯥꯐꯝꯁꯤꯡ ꯊꯣꯛꯂꯛꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯏꯍꯥꯟ ꯍꯥꯟꯕꯁꯤꯗꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯂꯥꯁꯀꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯅ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯥꯏꯊꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯄꯥꯡꯊꯣꯛꯈꯤꯕ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯌꯨ.ꯑꯦꯁ.ꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯟꯅ ꯌꯥꯎꯈꯤꯕ ꯑꯗꯨꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯗꯦꯕꯂꯞꯃꯦꯟꯠꯁꯤꯡ ꯂꯩꯔꯦ ꯍꯥꯏꯔꯤꯉꯩꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯖꯐꯥꯌꯔ ꯌꯧꯔꯛꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯍꯟꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯁꯥꯎꯠ ꯏꯁꯇꯔꯟ ꯊꯪꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯔꯤꯖꯟ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯃꯃꯨꯛ ꯅꯧꯅ ꯊꯣꯔꯛꯂꯤ ꯍꯧꯖꯤꯛ ꯄꯤꯁ ꯗꯤꯜ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯨ ꯑꯃ ꯑꯣꯏꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯅꯦꯇꯣ ꯖꯣꯏꯟ ꯇꯧꯅꯤꯡꯕꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯦꯇꯣ ꯖꯣꯏꯟ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯄꯤꯁ ꯗꯤꯜ ꯄꯣꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯃꯔꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯥꯅꯕ ꯄꯣꯔꯛꯇꯨꯅ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤꯗꯃꯛ ꯅꯦꯇꯣ ꯅꯠꯇꯕ ꯇꯥꯔꯒꯁꯨ ꯌꯨ.ꯑꯦꯁ.ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯕ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯃ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯅꯔꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯟꯗꯛ ꯖꯦꯂꯦꯟꯁꯀꯤ ꯑꯃꯁꯨꯡ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯚꯔ ꯄꯥꯋꯔ ꯇꯧꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯈꯤꯕ ꯌꯨ.ꯀꯦꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁ꯭ꯇꯥꯜꯃꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯒꯤꯗꯃꯛꯇ ꯅꯦꯇꯣ ꯖꯣꯏꯟ ꯇꯧꯍꯟꯗꯕ ꯇꯥꯔꯒꯁꯨ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯣꯔꯁꯁꯤꯡ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯩꯗꯨꯅ ꯃꯈꯥ ꯇꯥꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯆꯠꯊꯗꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯅꯕꯒꯤ ꯑꯣꯏꯅ ꯄꯨꯊꯣꯔꯛꯈꯤꯕ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯗꯨ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯟꯂꯤ ꯔꯤꯖꯦꯛ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯩꯗꯧꯅꯨꯡꯗ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯁꯤꯗ ꯄꯤꯁ ꯗꯤꯜ ꯑꯃ ꯄꯣꯔꯛꯄ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟ ꯂꯩꯔꯛꯂꯕ ꯃꯇꯝꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯅ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯌꯨꯔꯣꯞꯀꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯨꯒꯥꯏꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯀꯟꯕ ꯋꯥꯔꯅꯤꯡꯁꯤꯡꯁꯨ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯃꯥꯡꯖꯧꯅꯅ ꯍꯧꯖꯤꯛꯁꯤ ꯌꯨꯔꯣꯞꯇ ꯌꯥꯝꯅ ꯀꯟꯅ ꯁꯣꯛꯅꯔꯤꯕ ꯆꯍꯤꯌꯣꯝ ꯍꯦꯟꯖꯤꯜꯂꯛꯂꯕ ꯒ꯭ꯂꯣꯕꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇ꯭ꯔꯦꯗꯇꯒꯤ ꯍꯧꯔꯒ ꯏꯀꯣꯅꯣꯃꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯏꯝꯄꯦꯛ ꯄꯤꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯃ ꯇꯥꯔꯛꯂꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯍꯃꯥꯁꯀꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯂꯛꯄꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯃꯨꯛꯁꯨ ꯎꯔꯛꯂꯤ ꯌꯦꯃꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯟꯅ ꯕꯦꯛ ꯇꯧꯕ ꯍꯨꯇꯤꯁ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥꯡꯗ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯍꯃꯥꯁꯀꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯍꯥꯏꯄꯔꯁꯣꯅꯤꯛ ꯃꯤꯁꯥꯏꯜ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯔꯛꯈꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯍꯨꯇꯤꯁ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜꯗ ꯏꯌꯥꯔꯄꯣꯔꯠ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯁꯤ ꯄꯣꯔꯠꯁꯤꯡ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯂꯩꯈꯤ ꯍꯥꯏꯔꯤꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯆꯞ ꯆꯥꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯏꯖꯔꯦꯜꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯄꯤꯗꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯅꯍꯥꯟ ꯑꯍꯤꯡ ꯑꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯖꯔꯦꯂꯤ ꯐꯥꯏꯇꯔ ꯖꯦꯠ ꯀꯌా ꯑꯃ ꯄꯥꯏꯔꯛꯂꯕ ꯃꯇꯨꯡꯗ ꯌꯃꯟꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯁꯅꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯑꯃꯁꯨꯡ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯍꯕ ꯑꯣꯏꯔꯤꯕ ꯄꯥꯋꯔ ꯍꯥꯎꯁꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯔꯝꯂꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯧꯖꯤꯛ ꯍꯃꯥꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯒꯥꯖꯥ ꯁ꯭ꯇ꯭ꯔꯤꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯉꯥꯡ ꯐꯥꯎꯕ ꯌꯥꯎꯗꯨꯅ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯅ ꯆꯥꯅ ꯊꯛꯅꯕ ꯏꯁꯤꯡ ꯐꯥꯎꯕ ꯐꯪꯍꯟꯗꯅ
ꯆꯔꯥ ꯍꯦꯟꯍꯟꯗꯨꯅ ꯍꯥꯠꯂꯤꯕ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯟ ꯂꯣꯏꯁꯤꯜꯂꯨ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯗꯨꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯏꯖꯔꯦꯂꯤ ꯁꯤꯇꯤꯖꯦꯟ ꯀꯌꯥ ꯑꯃ ꯊꯣꯔꯛꯇꯨꯅ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯊꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯇꯦꯁꯁꯤꯡ ꯂꯝꯕꯤꯗ ꯄꯤꯛ ꯊꯟꯅ ꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯃꯃꯤꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯔꯛꯂꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯇꯦꯁꯁꯤꯡ ꯑꯁꯤ ꯍꯟꯗꯛ ꯒꯥꯖꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯃꯇꯝ ꯈꯔ ꯅꯦꯝꯊꯔꯨꯔꯕ ꯃꯇꯨꯡꯗ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯦꯕꯤꯅꯦꯠ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯥꯖꯥ ꯁ꯭ꯇ꯭ꯔꯤꯞꯇ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯁꯨꯡ ꯃꯤꯆꯝꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯂꯥꯟꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯅꯤꯡꯕ ꯇꯥꯔꯒꯗꯤ ꯁꯥꯎꯊ ꯁꯨꯗꯥꯟꯗ ꯃꯈꯣꯏ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯃꯇꯝ ꯈꯔ ꯀꯦꯝꯇ ꯊꯝꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯊꯧꯗꯣꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯒꯥꯖꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯍꯃꯥꯁꯅ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄ꯭ꯂꯥꯟ ꯑꯃ ꯏꯖꯔꯦꯂꯤ ꯀꯦꯕꯤꯅꯦꯠꯇ ꯑꯦꯄ꯭ꯔꯨꯞ ꯇꯧꯈꯤꯕ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯊꯣꯔꯛꯇꯨꯅ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯆꯠꯊꯔꯤ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯒꯥꯖꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯗ ꯁꯤꯀꯔꯁꯤꯡ ꯑꯁꯤꯕꯨ ꯒꯥꯖꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯒ꯭ꯔꯥꯎꯟ ꯔꯤꯄꯣꯔꯇꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯕ ꯑꯜ ꯖꯖꯤꯔꯥꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯇꯔ ꯀꯌꯥ ꯑꯃ ꯏꯖꯔꯦꯂꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯏꯖꯔꯦꯂꯤ ꯁꯤꯇꯤꯖꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯇꯨꯅ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯗꯁꯨ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯣꯜꯂꯥꯎꯁꯤꯡ ꯑꯁꯤ ꯂꯥꯎꯕ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯂꯩꯔꯤꯕ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯍꯃꯥꯁ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯍ꯭ꯌꯨꯃꯦꯅꯤꯇꯤꯒꯤ ꯑꯣꯏꯕ ꯒ꯭ꯔꯥꯎꯟ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯃ ꯆꯠꯊꯔꯦ ꯍꯥꯏꯕꯁꯤ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯇꯤꯖꯦꯟꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯟꯂꯤ ꯊꯣꯔꯛꯇꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯛꯂꯤꯕ ꯑꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯃꯌꯦꯛ ꯁꯦꯡꯕ ꯍꯦꯜꯂꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯖꯔꯦꯂꯤ ꯁꯤꯇꯤꯖꯦꯟ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯥꯖꯥꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯇꯧꯔꯛꯂꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯍꯃꯥꯁꯄꯨ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯔꯦ ꯍꯥꯏꯗꯨꯅ ꯏꯖꯔꯦꯂꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤ ꯃꯈꯣꯏꯅ ꯇꯧꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯨꯔꯕ ꯍꯃꯥꯁ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯅꯧꯕ ꯏꯅꯣꯠ ꯑꯃ ꯄꯤꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯏꯖꯔꯦꯜꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯊꯧꯅꯥ ꯑꯃ ꯄꯤꯕꯒꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯤ ꯍꯧꯖꯤꯛ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯍꯃꯥꯁꯀꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯆꯍꯤ 3 ꯍꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯁꯤꯖꯐꯥꯌꯔ ꯑꯃ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯅꯧꯍꯧꯅꯅ ꯊꯣꯔꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯕ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯔꯛꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯍꯃꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯤꯞ ꯑꯃꯁꯨꯡ ꯀꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯃꯥꯁꯅ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯊꯨꯕ ꯃꯇꯝꯗ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯃꯈꯥ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯐꯣꯡꯗꯣꯛꯄ ꯃꯔꯝ ꯃꯈꯣꯏꯒꯤ ꯐꯥꯖꯤꯟꯈꯤꯕ ꯍꯣꯁꯇꯦꯖꯁꯤꯡ ꯑꯁꯤ ꯊꯥꯗꯣꯛꯎ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯍꯃꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯦꯞ ꯇꯧꯗꯨꯅ ꯍꯣꯁꯇꯦꯖꯁꯤꯡ ꯑꯗꯨ ꯔꯤꯂꯤꯁ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯃꯔꯝ ꯑꯃꯗꯤ ꯑꯗꯨꯃꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯊꯪꯗꯅ ꯌꯨꯑꯦꯁꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯒꯠꯂꯛꯂꯤꯕ ꯃꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯥꯏꯅꯤꯁ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯋꯦꯡꯒꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯂꯥꯛꯇꯨꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯈꯟꯅꯔꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯥꯏꯅꯤꯁ ꯃꯦꯗꯤꯌꯥ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯋꯥꯟ ꯆꯥꯏꯅꯥ ꯄꯣꯂꯤꯁꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯑꯦꯛꯁꯦꯞ ꯇꯧꯔꯦ ꯇꯥꯏꯋꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯁꯛꯈꯪꯂꯔꯣꯏ ꯆꯥꯏꯅꯥ ꯑꯣꯏꯅ ꯁꯛꯈꯪꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯆꯥꯏꯊꯣꯔꯛꯂꯤ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯋꯥꯟ ꯆꯥꯏꯅꯥ ꯄꯣꯂꯤꯁꯤ ꯍꯥꯏꯕꯗꯤ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯑꯃꯠꯇꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯤꯄꯜꯁ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯑꯁꯦꯡꯕ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛꯅꯤ ꯑꯗꯨꯒ ꯇꯥꯏꯋꯥꯟ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯏꯟꯇꯤꯒ꯭ꯔꯦꯜ ꯄꯥꯔꯠ ꯑꯃꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯃꯇꯝ ꯀꯨꯏꯅꯗꯤ ꯑꯗꯨꯃꯛ ꯑꯦꯛꯁꯦꯞ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ USAꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ 2010ꯒꯤ ꯃꯇꯨꯡꯗꯒꯤ ꯋꯥꯟ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯑꯁꯤ ꯑꯦꯛꯁꯦꯞ ꯇꯧꯗꯨꯅ ꯇꯥꯏꯋꯥꯟ ꯑꯁꯤ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯖꯗꯕ ꯇꯥꯔꯒꯁꯨ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯁꯨ ꯇ꯭ꯔꯦꯗ ꯇꯧꯕꯤꯅꯕ ꯑꯗꯨꯒ ꯋꯥꯟ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯅ ꯇꯥꯏꯋꯥꯟꯒꯁꯨ ꯑꯗꯨꯃꯛ ꯃꯔꯤ ꯊꯝꯕ ꯃꯁꯤꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯁꯨ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕꯗꯤ ꯍꯧꯖꯤꯛ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯟꯗꯤꯌꯥꯅ ꯍꯧꯖꯤꯛ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯏꯋꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯀꯜꯆꯔꯦꯜ ꯏꯀꯣꯅꯣꯃꯤꯛ ꯑꯃꯁꯨꯡ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯆꯞ ꯆꯥꯅ ꯋꯥꯟ ꯆꯥꯏꯅꯥ ꯄꯣꯂꯤꯁꯤ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯊꯤꯖꯅ ꯏꯟꯗꯨꯅ ꯇꯥꯏꯋꯥꯟ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯤ ꯑꯣꯏꯅ ꯁꯛꯈꯪꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯐꯣꯡꯗꯣꯛꯇ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯋꯥꯟ ꯆꯥꯏꯅꯥ ꯄꯣꯂꯤꯁꯤ ꯑꯁꯤꯁꯨ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯗꯦ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯑꯗꯨꯃꯛ ꯆꯅꯩꯅꯕ ꯃꯑꯣꯡ ꯑꯃꯗ USꯒ ꯌꯥꯝꯅ ꯃꯥꯟꯅꯕ ꯄꯣꯂꯤꯁꯤ ꯑꯃ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯤ ꯃꯁꯤꯒ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯟꯗꯤꯌꯥꯒ ꯃꯔꯤ ꯐꯒꯠꯂꯛꯑꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯆꯥꯏꯅꯤꯁ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯁꯤꯁꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯌꯦꯛꯅꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯆꯠꯇꯨꯅ ꯑꯃꯨꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯒꯗꯧꯔꯤ ꯏꯟꯗꯤꯌꯥꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯟꯗꯤꯌꯥꯒ ꯃꯔꯤ ꯐꯒꯠꯂꯛꯄ ꯇꯥꯔꯒꯁꯨ ꯏꯟꯗꯤꯌꯥ ꯆꯦꯛ ꯕꯦꯂꯦꯟꯁ ꯇꯧꯗꯨꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯁꯤꯁꯨ ꯀꯥꯏꯊꯗꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯁꯐꯥꯌꯔ ꯄꯨꯔꯛꯅꯕ ꯁꯥꯟꯅꯔꯤꯕ ꯆꯠꯊꯔꯤꯕ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ
ꯔꯁꯤꯌꯥꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯂꯝ ꯈꯛꯇ ꯅꯠꯇꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯇꯣꯡꯖꯕ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯈꯛꯇ ꯅꯠꯇꯦ ꯇꯣꯡꯖꯔꯤꯕ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯂꯦꯞꯂꯤꯕꯅꯤ ꯌꯨꯔꯣꯞꯀꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯍꯥꯏꯔꯤꯕ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯂꯦꯞꯄ ꯂꯩꯇꯅ ꯀꯥꯟꯅꯕ ꯀꯌా ꯑꯃ ꯊꯣꯔꯛꯂꯤ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯂꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯔꯁꯤꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯤꯡꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯃꯇꯦꯡ ꯇꯧꯈ꯭ꯔꯦ ꯃꯇꯦꯡ ꯇꯧꯔꯛꯂꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯐ꯭ꯔꯤꯗ ꯄꯤꯕꯗꯒꯤꯗꯤ ꯄꯩꯁꯥ ꯂꯧꯗꯨꯅ ꯌꯣꯟꯕꯅ ꯃꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯦꯜꯂꯤꯕꯅꯤ ꯉꯔꯥꯡ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯔꯁꯤꯌꯥꯟ ꯁꯥꯏꯠꯇꯒꯤ ꯊꯝꯂꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯈꯟꯅꯗꯨꯅ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ USꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯖꯦꯂꯦꯟꯁꯀꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯃꯇꯝꯗ ꯌꯨꯔꯣꯞꯀꯤ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕ ꯅꯤꯄꯥꯟꯒ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯁꯥꯟꯅꯈꯤꯕ ꯐꯝꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ US ꯑꯃꯁꯨꯡ ꯌꯨꯔꯣꯞꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯐꯦꯟꯁꯀꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯦꯛ ꯑꯃꯈꯛ ꯁꯥꯏꯟ ꯇꯧꯕ ꯉꯝꯖꯍꯧꯔꯦ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯛꯂꯤꯕ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯑꯣꯏꯅ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ USAꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨꯒꯤ ꯑꯣꯏꯕ ꯃꯈꯥ ꯇꯥꯕ ꯗꯤꯇꯦꯜꯁꯤꯡ ꯑꯃꯨꯛ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯕꯨ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯇ꯭ꯔꯤꯠ ꯇꯧꯈꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯕ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯑꯃ ꯂꯥꯛꯂꯦ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯣꯝꯒꯤ ꯃꯤꯠꯃꯥꯡꯗ ꯎꯕꯤꯔꯤꯕ ꯄꯤꯛꯆꯔ ꯑꯁꯤꯅꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯕꯜꯗ ꯐꯝꯂꯕ ꯃꯇꯨꯡꯗ ꯂꯦꯝꯍꯧꯔꯤꯕ EUꯒꯤ ꯑꯣꯏꯕ ꯊꯧꯅꯥ ꯐꯔꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯂꯨꯆꯤꯡꯕꯗꯒꯤ ꯍꯧꯔꯒ ꯐ꯭ꯔꯥꯟꯁ ꯖꯔꯃꯅꯤ ꯑꯃꯁꯨꯡ UKꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯆꯧꯀ꯭ꯔꯤꯗ ꯐꯝꯍꯟꯗꯨꯅ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯑꯣꯏꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯀꯃꯥꯟ ꯄꯤꯕꯒꯨꯝꯅ ꯌꯥꯝꯅ ꯇꯣꯟ ꯃꯑꯣꯡ ꯑꯃꯗ ꯐꯝꯍꯜꯂꯤ ꯍꯥꯏꯗꯨꯅ ꯌꯨꯔꯣꯄꯤꯌꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯟꯊꯕ ꯃꯑꯣꯡ ꯑꯃꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯤꯠ ꯇꯧꯕꯤꯕꯅꯤ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤ ꯌꯨꯔꯣꯞ ꯃꯅꯨꯡꯗ ꯆꯥꯎꯖꯕ ꯇꯥꯔꯒꯁꯨ ꯇ꯭ꯔꯝꯞꯀꯤ ꯃꯃꯥꯡꯗ ꯆꯠꯄ ꯃꯇꯝꯗ ꯀꯔꯤꯃꯠꯇ ꯃꯄꯥꯡꯒꯜ ꯂꯩꯖꯗꯕ ꯀꯔꯤꯒꯨꯝꯕ ꯔꯦꯁꯄꯦꯛ ꯑꯃꯠꯇ ꯎꯠꯇꯗꯨꯅ ꯁꯣꯚꯔꯦꯟ ꯅꯦꯁꯟ ꯑꯃꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯗꯤꯒꯅꯤꯇꯤ ꯑꯗꯨ ꯐꯥꯎꯕ ꯁꯣ ꯇꯧꯕꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯌꯥꯝꯅ ꯀꯟꯅ ꯆꯥꯏꯊꯣꯛꯅꯔꯛꯂꯤ ꯉꯔꯥꯡꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗꯗꯤ ꯃꯃꯥꯡꯗ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯖꯦꯂꯦꯟꯁꯀꯤꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨꯗ ꯂꯩꯈꯤꯕ ꯐꯤꯚꯝ ꯑꯗꯨꯃꯛ ꯐꯥꯎꯕꯗꯤ ꯑꯣꯏꯈꯤꯗ꯭ꯔꯦ ꯃꯔꯝꯗꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯌꯨꯔꯣꯞꯀꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯖꯦꯂꯦꯟꯁꯀꯤꯕꯨ ꯅꯤꯡꯊꯤꯖꯅ ꯇꯥꯛꯄꯤꯔꯕ ꯃꯇꯨꯡꯗ ꯉꯥꯛ ꯁꯦꯟꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅꯗꯤ ꯃꯥꯡꯖꯕꯒꯤ ꯃꯥꯡꯖꯕ ꯈꯛꯇꯃꯛ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯂꯤ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯄꯨꯇꯤꯟ ꯑꯃꯁꯨꯡ ꯖꯦꯂꯦꯟꯁꯀꯤ ꯃꯈꯣꯏ ꯑꯅꯤ ꯎꯅꯕꯒꯤ ꯑꯣꯏꯕ ꯆꯥꯟꯁ ꯑꯗꯨ ꯂꯩꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯎꯅꯗꯨꯅ ꯁꯤꯖꯐꯥꯌꯔ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯊꯣꯛꯈꯤꯕꯅꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ USAꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯌꯨꯔꯣꯞꯇꯒꯤ ꯌꯥꯝꯅ ꯇꯣꯡꯖꯕ ꯋꯥꯐꯝ ꯑꯃꯒ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯤꯐꯝ ꯑꯗꯨꯗ US ꯑꯃꯁꯨꯡ EUꯒꯤ ꯑꯣꯏꯕ $90 ꯕꯤꯂꯤꯌꯟ ꯑꯣꯏꯕ ꯗꯤꯐꯦꯟꯁꯀꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯦꯛ ꯑꯃ ꯁꯥꯏꯟ ꯇꯧꯈ꯭ꯔꯦ USꯗꯒꯤ $90 ꯕꯤꯂꯤꯌꯟ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯌꯨꯔꯣꯄꯤꯌꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯌꯨꯀ꯭ꯔꯦꯟꯗ ꯄꯤꯒꯗꯧꯔꯤ $90 ꯕꯤꯂꯤꯌꯟ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯌꯨꯔꯣꯄꯤꯌꯟꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯩꯁꯥ ꯄꯨꯊꯣꯛꯇꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯔꯁꯤꯌꯥꯗꯒꯤ ꯗꯤꯐꯦꯟ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯂꯥꯏ ꯑꯁꯤ ꯄꯤꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯑꯦꯂꯥꯏꯅꯤ ꯍꯥꯏꯖꯕ ꯇꯥꯔꯒꯁꯨ ꯁꯨꯝꯗꯨꯅ ꯆꯥꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯂꯤ ꯃꯃꯥꯡꯗ ꯇ꯭ꯔꯦꯗ ꯗꯤꯜ ꯁꯥꯏꯟ ꯇꯧꯕ ꯃꯇꯝꯗꯁꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯁꯤꯅ ꯃꯥꯡꯗ ꯊꯝꯂꯕ ꯃꯇꯨꯡꯗ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯗꯨꯅ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯇꯦꯔꯤꯞꯁꯤꯡ ꯊꯝꯖꯤꯟꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯉꯔꯥꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨꯗꯁꯨ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯏꯕ ꯃꯤꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯐꯦꯟꯁ ꯀꯟꯇ꯭ꯔꯦꯛ ꯑꯃ ꯁꯥꯏꯟ ꯇꯧꯗꯨꯅ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯌꯨꯔꯣꯞꯇ ꯌꯣꯟꯁꯤꯟꯒꯗꯧꯔꯤꯕ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯈꯥꯏ ꯇꯥꯕ ꯉꯝꯗ꯭ꯔꯤꯕ ꯄꯣꯏꯟ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤ ꯃꯥꯡꯈꯤꯕ ꯇꯥꯔꯒꯁꯨ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯗ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯆꯠꯊꯕ ꯉꯝꯗꯅꯕꯒꯤꯗꯃꯛꯇ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯃꯦꯝꯕꯔꯁꯤꯞ ꯑꯁꯤ ꯐꯪꯕ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯑꯗꯨꯕꯨ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯅꯦꯇꯣ ꯌꯥꯎꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯐꯣꯡꯗꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯂꯥꯟꯐꯝ ꯑꯁꯤꯒꯤꯗꯃꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯣꯏ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯗ ꯀꯩꯗꯧꯅꯨꯡꯗ ꯆꯪꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯂꯥꯛꯄꯗꯒꯤ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯗ ꯌꯥꯝꯅ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯇꯧꯗꯨꯅ ꯅꯦꯇꯣ ꯌꯥꯎꯍꯜꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯑꯃꯁꯨꯡ ꯌꯨꯔꯣꯞꯀꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯃꯁꯨꯡ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯦꯇꯣ ꯌꯥꯎꯍꯟꯗꯕ ꯇꯥꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯤꯖꯐꯥꯌꯔ ꯄꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯇꯥꯔꯒꯗꯤ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯗꯨ USꯇꯁꯨ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯂꯧꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯗꯤꯐꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯗꯥꯏꯔꯦꯛꯂꯤ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯔꯤꯇꯟ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯍꯧꯖꯤꯛ ꯄꯥꯝꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯝꯂꯤ
ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤ ꯁꯥꯏꯟ ꯇꯧꯕ ꯉꯝꯕ ꯇꯥꯔꯒꯁꯨ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯅꯔꯛꯂꯤ ꯃꯗꯨꯗꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯁꯥꯏꯟ ꯇꯧꯅꯔꯦ ꯍꯥꯏꯅ ꯂꯧꯔꯁꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯌꯨꯀ꯭ꯔꯦꯟꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯥꯏꯔꯦꯛꯂꯤ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯊꯣꯛꯇꯨꯅ ꯂꯥꯟꯐꯝ ꯑꯗꯨ ꯌꯥꯎꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅꯃꯛ ꯈꯪꯅꯔꯦ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯗꯥꯏꯔꯦꯛꯂꯤ ꯀꯟꯐ꯭ꯔꯟꯇꯦꯁꯟꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯂꯦꯝꯒꯤ ꯑꯍꯨꯝꯁꯨꯕ ꯂꯥꯟꯖꯥꯎ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯅꯤꯃꯛꯅ ꯍꯟꯗꯣꯛꯅꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤ ꯑꯗꯨꯃꯛ ꯉꯁꯤꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗꯁꯨ ꯎꯔꯤꯕ ꯑꯁꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯨꯝꯂꯕ ꯐꯤꯚꯝ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯨꯅ ꯔꯁꯤꯌꯥꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯃ ꯊꯣꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯕꯅ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯑꯗꯨꯃꯛ ꯍꯟꯖꯦꯠꯇꯨꯅ ꯂꯩꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤ ꯂꯩꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯃꯦꯝꯕꯔꯁꯤꯞ ꯐꯪꯍꯧꯕ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯔꯤ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯦꯒꯣꯁꯤꯌꯦꯁꯟ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯌꯨꯔꯣꯄꯤꯌꯟ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃ ꯌꯥꯎꯖꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯖꯕ ꯍꯦꯟꯖꯤꯜꯂꯛꯂꯤ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤ ꯀꯌꯥ ꯑꯃꯁꯨ ꯔꯁꯤꯌꯥꯅ ꯂꯧꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯨꯀ꯭ꯔꯦꯟꯗꯒꯤ ꯈꯛꯇ ꯅꯠꯇꯅ ꯌꯨꯔꯣꯞꯇꯒꯤ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯀꯌꯥ ꯑꯃ ꯂꯧꯊꯣꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯁꯨ ꯂꯩꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯅꯦꯇꯣ ꯌꯥꯎꯕ ꯄꯥꯝꯕ ꯑꯁꯤꯁꯨ ꯌꯥꯎꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯕ꯭ꯂꯣꯛ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤꯅꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯂꯥꯟꯐꯝ ꯑꯁꯤ ꯁꯣꯛꯅꯔꯨꯕ ꯑꯁꯤ ꯃꯥꯡꯖꯕ ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯐ꯭ꯔꯥꯟꯁ ꯄ꯭ꯔꯁꯤꯗꯦꯟ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯑꯁꯤ ꯑꯣꯔꯒꯔꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯥꯔꯤꯕ ꯃꯈꯩ ꯄꯦꯟꯕ ꯍꯦꯛ ꯆꯥꯗꯕꯒ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯕ ꯑꯗꯨꯒꯨꯝꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯇꯦꯔꯤꯇꯣꯔꯤꯁꯤꯡ ꯑꯁꯤꯗꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯔꯒꯦꯠ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯣꯒꯔ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯍꯤꯡꯆꯥꯕ ꯍꯥꯏꯅ ꯂꯩꯕ ꯑꯁꯤꯒꯨꯝꯅ ꯋꯦꯁꯇꯔꯟ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯑꯁꯪꯕ ꯃꯆꯨꯒꯤ ꯑꯣꯏꯕ ꯖꯤꯕ ꯑꯃꯈꯛ ꯆꯥꯔꯤꯕ ꯃꯈꯩ ꯄꯦꯟꯕ ꯅꯥꯏꯗꯕ ꯑꯗꯨꯃꯛ ꯆꯥꯗꯨꯅꯇ ꯂꯩꯕ ꯆꯥꯗꯕ ꯍꯦꯛ ꯃꯇꯝꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯑꯆꯧꯕ ꯃꯤ ꯃꯈꯜ ꯑꯃꯈꯛꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯄ꯭ꯔꯃꯥꯟ ꯇꯧꯗꯨꯅ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯑꯁꯤ ꯂꯝ ꯑꯁꯤ ꯂꯧꯁꯤꯜꯂꯤꯕ ꯃꯈꯩ ꯄꯦꯟꯗꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯤ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯈꯤꯕ ꯇꯥꯔꯒꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤꯕ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛꯀ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯔꯤꯕ ꯀꯦꯕꯤꯅꯦꯠꯀꯤ ꯃꯦꯝꯕꯔ ꯑꯣꯏꯒꯦꯔꯥ ꯑꯇꯣꯞꯄ ꯂꯥꯟꯃꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯣꯏꯒꯦꯔꯥ ꯃꯇꯝ ꯑꯃꯒꯤ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨ ꯍꯟꯒꯠꯍꯟꯕ ꯄꯥꯝꯕꯒꯤ ꯑꯣꯏꯕ ꯃꯨꯞꯃꯦꯟ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯆꯪꯁꯤꯟꯕꯒꯤ ꯑꯣꯏꯕ ꯃꯃꯤꯁꯤꯡ ꯍꯧꯖꯤꯛ ꯂꯦꯞꯄ ꯂꯩꯇꯅ ꯎꯔꯤ ꯑꯂꯥꯁꯀꯥꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨꯒꯤ ꯑꯣꯏꯕ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤꯗꯃꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯔꯁꯤꯌꯟ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯁꯔꯖꯦ ꯂꯦꯕ꯭ꯔꯣꯚꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯐꯨꯔꯤꯠꯇ USSR ꯊꯥꯕ ꯐꯨꯔꯤꯠ ꯑꯃ ꯑꯇꯝꯅꯅ ꯂꯤꯠꯇꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯒ꯭ꯂꯣꯕal ꯃꯦꯁꯦꯖ ꯑꯃꯈꯛ ꯊꯝꯈꯤꯕꯒꯤ ꯑꯣꯏꯕ ꯏꯚꯦꯟ ꯑꯃꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯃꯇꯝ ꯑꯃꯒꯤ KGBꯒꯤ ꯁꯛꯅꯥꯏꯔꯕ ꯑꯦꯖꯦꯟ ꯑꯃ ꯑꯣꯏꯔꯝꯕ ꯉꯁꯤꯅ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤꯕ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ USSR ꯀꯥꯏꯈꯤꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯐꯥꯎꯈꯤꯕ ꯆꯩꯅꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝꯀꯌꯥ ꯑꯃꯗ ꯄ꯭ꯂꯦꯠꯐꯣꯔꯝ ꯀꯌꯥ ꯑꯃꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯄ꯭ꯔꯁꯤꯗꯦꯟ ꯄꯨꯇꯤꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯚꯤꯌꯦꯠꯀꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯄꯋꯥꯔ ꯑꯗꯨ ꯔꯤꯒꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯃꯥꯏꯀꯩ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯑꯃꯗ ꯍꯣꯠꯅꯕ ꯑꯁꯤ ꯑꯗꯨꯃꯛ ꯎꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯑꯔꯥꯟꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯔꯤ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯃꯤꯁꯥꯏꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯑꯒꯅꯤ ꯁꯦꯔꯤꯁꯀꯤ ꯑꯣꯏꯕ ꯃꯤꯁꯥꯏꯜ ꯑꯒꯅꯤ 5ꯀꯤ ꯑꯣꯏꯕ ꯑꯅꯧꯕ ꯚꯦꯔꯤꯌꯦꯟꯠ ꯑꯃ ꯃꯥꯏ ꯄꯥꯛꯅ ꯇꯦꯁꯠ ꯇꯧꯈ꯭ꯔꯦ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯤꯁꯥꯏꯜ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ USꯗ ꯌꯥꯝꯅ ꯀꯟꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ ꯗꯤꯁꯄ꯭ꯌꯨꯠꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯄꯔꯃꯤꯅꯦꯟꯠ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯕ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯃꯥꯔꯛ ꯇꯧꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯄꯨꯈꯠꯂꯛꯂꯤ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯃꯤꯐꯝ ꯀꯌꯥ ꯑꯃ ꯐꯝꯗꯨꯅ ꯁꯤꯖꯐꯥꯌꯔ ꯁꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯔꯦ ꯍꯥꯏꯗꯨꯅ ꯂꯧꯅꯔꯨꯔꯕ ꯋꯥꯐꯝ ꯑꯃꯗ ꯑꯃꯨꯛꯀ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯀꯟꯗꯤꯁꯟ ꯊꯝꯖꯤꯜꯂꯛꯄꯗꯒꯤ ꯁꯤꯖꯐꯥꯌꯔ ꯁꯨꯛꯄꯨ ꯄꯨꯔꯛꯄ ꯉꯝꯗꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯌꯧꯁꯤꯜꯂꯛꯂꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯗ ꯄ꯭ꯔꯦꯁꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥꯒ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤ ꯊꯗꯠꯅꯕ ꯑꯃꯁꯨꯡ ꯔꯁꯤꯌꯥꯗ ꯄ꯭ꯔꯦꯁꯔ ꯇꯧꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯇꯥꯏꯑꯣꯟꯅꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯈꯤꯕꯒꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯧꯔꯛꯂꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯂꯥꯞꯊꯣꯛꯅꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯆꯦꯁꯤꯜꯂꯛꯂꯤ ꯈꯨꯗꯤꯡꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ
ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯃꯈꯥ ꯆꯠꯊꯔꯛꯂꯤꯕ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯖ ꯑꯁꯤꯗ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯧꯅ ꯂꯥꯛꯂꯤꯕ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯑꯅꯧꯕ ꯔꯤꯂꯦꯁꯟꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯁꯤꯗꯤ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯤꯖꯐꯥꯌꯔ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯤꯁ ꯗꯤꯜ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯃꯤꯐꯝꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯞꯗꯦꯠ ꯑꯃꯈꯛꯇ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒ ꯑꯂꯥꯁꯀꯥꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯇꯤꯟꯅ ꯊꯝꯂꯝꯕ ꯀꯟꯗꯤꯁꯟꯁꯤꯡ ꯑꯗꯨ ꯄꯨꯈꯠꯇꯨꯅ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯒ ꯄꯨꯟꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯈꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯗ ꯀꯣꯜ ꯇꯧꯗꯨꯅ ꯃꯤꯇꯤꯡ ꯑꯗꯨꯃꯛꯇꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯗ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯋꯥꯐꯝ ꯀꯌా ꯑꯃ ꯌꯥꯔꯛꯄ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯁꯤꯌꯥꯅ ꯊꯝꯕ ꯀꯟꯗꯤꯁꯟ ꯈꯔ ꯌꯥꯔꯛꯄꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯊꯣꯔꯛꯈ꯭ꯔꯕꯅꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯎꯅꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚꯣꯂꯣꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯇꯦꯕꯜ ꯑꯃꯠꯇꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯊꯨꯕꯗ ꯕꯨꯗꯥꯄꯦꯁ꯭ꯠꯇ ꯄꯨꯇꯤꯟ ꯑꯃꯁꯨꯡ ꯖꯦꯂꯦꯟꯁꯀꯤ ꯎꯅꯕ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯤꯗꯤꯌꯥ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯥꯐꯝꯁꯤꯡ ꯀꯣꯚꯔ ꯇꯧꯅꯈ꯭ꯔꯕꯅꯤ꯫ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯔꯣꯞꯀꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯖꯦꯂꯦꯟꯁꯀꯤ ꯂꯥꯛꯇꯨꯅ ꯋꯥꯏꯠ ꯍꯥꯎꯁꯇ ꯁꯥꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯑꯊꯨꯕ ꯃꯇꯝꯗ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ, ꯖꯦꯂꯦꯟꯁꯀꯤ ꯑꯃꯁꯨꯡ ꯇ꯭ꯔꯝꯞ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯣꯏꯕ ꯃꯤꯇꯤꯡ ꯑꯃꯈꯛ ꯄꯥꯡꯊꯣꯛꯄꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯑꯃꯁꯨꯡ ꯖꯦꯂꯦꯟꯁꯀꯤ ꯍꯥꯏꯔꯤꯕ ꯂꯨꯆꯤꯡꯕ ꯑꯅꯤꯁꯤ ꯈꯛꯇꯃꯛ ꯎꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯇ꯭ꯔꯝꯞꯇ ꯊꯝꯂꯝꯕ ꯀꯟꯗꯤꯁꯟꯁꯤꯡ ꯃꯔꯨꯑꯣꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯉꯝꯈꯩꯁꯤꯡ ꯂꯦꯟ ꯁ꯭ꯋꯥꯞ ꯇꯧꯕꯒꯤ ꯑꯣꯏꯕ ꯗꯤꯜꯁꯤꯡ ꯑꯗꯨ ꯌꯥꯔꯛꯄꯒꯤ ꯃꯃꯤ ꯂꯩꯕꯒ ꯂꯣꯏꯅꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯅꯦꯇꯣ ꯌꯥꯎꯕꯒꯤ ꯑꯣꯏꯕ ꯃꯪꯂꯥꯟ ꯑꯗꯨ ꯇꯧꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯄꯨꯟꯅ ꯖꯦꯂꯦꯟꯁꯀꯤꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯅꯦꯇꯣ ꯌꯥꯎꯗꯕ ꯇꯥꯔꯒꯗꯤ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤ ꯌꯨ.ꯑꯦꯁ.ꯅ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕ ꯃꯇꯝꯗ ꯑꯌꯥꯕ ꯄꯤꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯁꯤꯌꯟ ꯁꯥꯏꯠꯇꯒꯤ ꯔꯁꯤꯌꯟ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯁꯥꯔꯖꯤ ꯂꯦꯚ꯭ꯔꯣꯚꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯁ ꯗꯤꯜ ꯑꯁꯤ ꯁꯥꯏꯟ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯃꯒꯁꯨ ꯑꯃꯨꯛ ꯊꯝꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯤꯕ ꯄꯤꯁ ꯗꯤꯜ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯤꯕ ꯃꯤꯐꯝꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯌꯥꯗꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯑꯗꯨꯃꯛ ꯁꯣꯛꯅꯗꯨꯅ ꯂꯩꯔꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪꯁꯤꯡ ꯍꯪꯅꯔꯛꯂꯤꯕ ꯏꯌꯨꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯖꯦꯂꯦꯟꯁꯀꯤ ꯂꯥꯛꯇꯨꯅ ꯇ꯭ꯔꯝꯞꯀ ꯎꯅꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯅ ꯅꯦꯇꯣ ꯖꯣꯏꯟ ꯇꯧꯕꯒꯤ ꯑꯣꯏꯕ ꯃꯪꯂꯥꯟ ꯑꯗꯨ ꯊꯥꯗꯣꯛꯄ ꯇꯥꯔꯒꯗꯤ ꯑꯃꯁꯨꯡ ꯀ꯭ꯔꯤꯃꯤꯌꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯌꯥꯅꯕ ꯇꯥꯔꯒꯗꯤ ꯔꯁꯤꯌꯥꯒ ꯄꯤꯁ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅꯁꯨ ꯇ꯭ꯔꯝꯞꯅ ꯊꯝꯂꯤꯕ ꯀꯟꯗꯤꯁꯟꯁꯤꯡ ꯑꯗꯨꯗ ꯑꯌꯥꯕ ꯋꯥꯐꯝ ꯈꯔ ꯂꯥꯛꯄꯗꯒꯤ ꯔꯁꯤꯌꯥꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯍꯦꯗ ꯑꯣꯏꯔꯤꯕ ꯄꯨꯇꯤꯟꯗ ꯀꯣꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯗꯨꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯌꯥꯅꯕꯁꯤꯡ ꯑꯗꯨ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯏꯁꯨ ꯑꯁꯤ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯅꯦꯇꯣ ꯌꯥꯎꯗꯕ ꯇꯥꯔꯒꯁꯨ ꯌꯨ.ꯑꯦꯁ.ꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯂꯤꯇꯔꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯌꯥꯅꯒꯗꯕꯅꯤ ꯍꯥꯏꯅ ꯊꯝꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯟꯗꯤꯁꯟ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤꯗ ꯌꯨ.ꯑꯦꯁ.ꯀꯤ ꯑꯣꯏꯕ ꯅꯦꯇꯣꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯊꯥꯖꯤꯟꯗꯨꯅ ꯒ꯭ꯔꯥꯎꯟꯗ ꯌꯨ.ꯑꯦꯁ. ꯁꯣꯜꯖꯔꯁꯤꯡ ꯂꯩꯍꯟꯗꯨꯅ ꯉꯥꯛ ꯁꯦꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯃꯈꯛ ꯊꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯊꯣꯔꯛꯄꯒꯤꯅꯤ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯔꯒꯅꯤ, ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯦꯝꯍꯧꯒꯗꯧꯔꯤꯕ ꯉꯝꯈꯩꯁꯤꯡ ꯑꯗꯨ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯌꯨ.ꯑꯦꯁ.ꯀꯤ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕ ꯃꯇꯝꯗ ꯑꯄꯟꯕ ꯄꯤꯔꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯅꯤꯡꯕ ꯃꯥꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯌꯨ.ꯑꯦꯁ. ꯂꯥꯟꯃꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤ ꯌꯥꯎꯁꯤꯜꯂꯛꯄꯗꯒꯤꯅꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯅꯧꯕ ꯀꯟꯗꯤꯁꯟꯁꯤꯡ ꯑꯁꯤ ꯊꯝꯖꯤꯜꯂꯛꯂꯤꯕ꯫ ꯃꯁꯤꯒꯨꯝꯂꯕ ꯑꯅꯧꯕ ꯋꯥꯐꯝ ꯀꯌꯥꯁꯤꯡ ꯑꯁꯤ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯌꯨꯔꯣꯞꯀꯤ ꯂꯩꯔꯤꯕ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯌꯨꯔꯣꯞꯀꯤ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯝꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯦꯝꯍꯧꯒꯗꯧꯔꯤꯕ ꯇꯦꯔꯤꯇꯣꯔꯤ ꯑꯗꯨꯗ ꯌꯨ.ꯑꯦꯁ. ꯂꯥꯟꯃꯤꯁꯤꯡ, ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯆꯪꯁꯤꯟꯗꯨꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯕ ꯉꯝꯂꯣꯏ, ꯅꯣꯡꯊꯛꯀꯤ ꯑꯣꯏꯕ ꯏꯌꯥꯔ ꯁꯄꯣꯔꯠ ꯈꯛꯇꯃꯛ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯅꯦꯇꯣ ꯖꯣꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯨꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯑꯃ ꯁꯤꯔꯕ ꯃꯇꯨꯡꯗ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯉꯝꯈꯩ ꯀꯌꯥ ꯑꯃ ꯃꯥꯡꯗꯨꯅ ꯉꯁꯤ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ
ꯃꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯅꯦꯇꯣ ꯖꯣꯏꯟ ꯇꯧꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯗꯨꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯅꯦꯇꯣꯃꯛ ꯅꯠꯇꯕ ꯇꯥꯔꯒꯁꯨ ꯌꯨ.ꯑꯦꯁ.ꯀꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃ ꯄꯤꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯂꯦꯝꯍꯧꯒꯗꯧꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯊꯥꯗꯨꯅ ꯉꯥꯛꯍꯟꯕꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯑꯗꯨꯗꯁꯨ ꯌꯥꯅꯤꯡꯗ꯭ꯔꯤ ꯅꯣꯡꯊꯛꯀꯤ ꯑꯣꯏꯕ ꯁꯄꯣꯔꯠ ꯈꯛꯇꯃꯛ ꯄꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗꯁꯨ ꯌꯨ.ꯑꯦꯁ.ꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯊꯛꯀꯤ ꯑꯣꯏꯕ ꯁꯄꯣꯔꯠ ꯀꯌꯥ ꯑꯃ ꯄꯤꯔꯤ ꯃꯔꯝ ꯑꯗꯨꯅꯕꯨ ꯆꯪꯁꯤꯟꯗꯨꯅ ꯔꯁꯤꯌꯥꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯕꯗꯒꯤ ꯍꯧꯔꯒ ꯃꯤꯂꯤꯇꯔꯤ ꯖꯦꯅꯔꯦꯜ ꯀꯌꯥ ꯑꯃ ꯍꯥꯠꯄꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯕ ꯐꯪꯈ꯭ꯔꯕꯁꯤꯅꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯅꯦꯇꯣ ꯌꯥꯎꯗꯅ ꯆꯞ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯪꯕ꯭ꯔꯥꯁꯨ ꯐꯪꯍꯧꯗꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯉꯝꯈꯩ ꯀꯌꯥ ꯑꯃꯁꯨ ꯄꯤꯁ ꯗꯤꯜꯒꯤ ꯃꯤꯡꯗ ꯁꯥꯏꯟ ꯇꯧꯊꯣꯛꯈ꯭ꯔꯒ ꯂꯦꯝꯍꯧꯔꯤꯕ ꯉꯝꯈꯩ ꯑꯗꯨ ꯐꯥꯎꯕ ꯉꯥꯛ ꯁꯦꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯌꯨ.ꯑꯦꯁ.ꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯅ ꯊꯣꯔꯛꯇꯨꯅ ꯃꯥꯡꯈꯤꯕ ꯉꯝꯈꯩꯁꯤꯡꯅ ꯃꯥꯡꯈ꯭ꯔꯒꯁꯨ ꯂꯦꯝꯍꯧꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯆꯞ ꯆꯥꯅ ꯀꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯐꯥꯎꯕ ꯒꯦꯔꯦꯟꯇꯤ ꯇꯧꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯝꯕ ꯀꯟꯗꯤꯁꯟꯗ ꯀꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯁꯤꯁꯐꯥꯌꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯁꯥꯏꯟ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯊꯣꯔꯛꯂꯤ ꯃꯊꯪꯗꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯁꯥꯏꯜꯒꯤ ꯑꯣꯏꯕ ꯁꯦꯔꯤꯁꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯋꯥꯔꯍꯦꯗꯁꯤꯡ ꯑꯁꯤꯕꯨ ꯀꯦꯔꯤ ꯇꯧꯕ ꯉꯝꯕ ꯑꯒꯅꯤ ꯁꯦꯔꯤꯁꯀꯤ ꯑꯣꯏꯕ ꯃꯤꯁꯥꯏꯜ ꯑꯁꯤꯒꯤ ꯑꯒꯅꯤ 5ꯀꯤ ꯑꯣꯏꯕ ꯑꯅꯧꯕ ꯚꯦꯔꯤꯌꯟ ꯑꯃꯈꯛ ꯃꯥꯏ ꯄꯥꯛꯅ ꯇꯦꯁ ꯇꯧꯈ꯭ꯔꯦ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯁꯥꯏꯜ ꯇꯦꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯣꯇꯤꯁꯁꯤꯡ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅꯔꯤꯕ ꯑꯒꯅꯤ 6 ꯁꯦꯔꯤꯁꯀꯤ ꯑꯣꯏꯕ ꯃꯤꯁꯥꯏꯜ ꯑꯗꯨ ꯇꯦꯁ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯕ ꯋꯥꯐꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯑꯣꯏꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯇꯦꯁ ꯇꯧꯈ꯭ꯔꯤꯕ ꯑꯒꯅꯤ 5ꯀꯤ ꯑꯣꯏꯕ ꯑꯅꯧꯕ ꯚꯦꯔꯤꯌꯟꯠꯀꯤ ꯑꯣꯏꯕ ꯏꯟꯇꯔꯃꯤꯗꯤꯌꯦꯠ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 5,000ꯗꯒꯤ ꯍꯧꯔꯒ ꯈꯔ ꯍꯦꯟꯒꯠꯅ ꯆꯠꯄ ꯉꯝꯕꯒꯤ ꯑꯣꯏꯕ ꯔꯦꯟꯖ ꯑꯗꯨ ꯂꯩꯕ ꯃꯤꯁꯥꯏꯜ ꯑꯃꯈꯛ ꯑꯣꯏꯈꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯂꯤꯕ ꯃꯤꯁꯥꯏꯜ ꯇꯦꯁꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯊꯣꯏꯗꯣꯛꯄ ꯌꯥꯝꯅ ꯍꯦꯟꯅ ꯆꯥꯎꯕ ꯑꯞꯒ꯭ꯔꯦꯗ ꯑꯃ ꯌꯥꯎꯗꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯒꯅꯤ 6ꯀꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯀꯝꯄꯣꯅꯦꯟꯠ ꯈꯔ ꯍꯥꯞꯇꯨꯅ ꯑꯇꯦꯟꯕ ꯔꯦꯟꯖꯇ ꯂꯩꯊꯗꯨꯅ ꯆꯥꯡꯌꯦꯡ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯐꯥꯎꯕ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯔꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯁꯥꯏꯜ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯆꯠꯊꯔꯛꯂꯤꯕ ꯆꯥꯡꯌꯦꯡꯁꯤꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯀꯦꯄꯦꯕꯤꯂꯤꯇꯤꯁꯤꯡ ꯑꯁꯤ ꯂꯣꯠꯁꯤꯟꯅꯤꯡꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯗꯨ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯂꯤꯕ ꯇꯦꯁ ꯑꯁꯤꯗꯁꯨ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯑꯒꯅꯤ 5ꯀꯤ ꯑꯣꯏꯕ ꯑꯅꯧꯕ ꯃꯤꯁꯥꯏꯜ ꯑꯃ ꯇꯦꯁ ꯇꯧꯕꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯑꯁꯤ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯁꯥꯏꯜ ꯄ꯭ꯔꯣꯖꯦꯛꯠ ꯑꯁꯤ ꯔꯤꯖꯅꯦꯜ ꯁ꯭ꯇꯦꯕꯤꯂꯤꯇꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯀꯥꯏꯕ ꯑꯃ ꯂꯥꯛꯄ ꯌꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯨ.ꯑꯦꯁ.ꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯁꯥꯏꯜ ꯄ꯭ꯔꯣꯖꯦꯛꯠ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯅꯕꯒꯤꯗꯃꯛꯇ ꯆꯦꯔꯣꯜ ꯀꯌꯥ ꯑꯃ ꯏꯗꯨꯅ ꯌꯨ.ꯑꯦꯁ.ꯇ ꯊꯥꯈ꯭ꯔꯦ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯇꯔꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯑꯃ ꯗꯦꯕꯂꯞ ꯇꯧꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯨ.ꯑꯦꯁ ꯐꯥꯎꯕ ꯇꯥꯔꯒꯦꯠ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁ ꯂꯣꯟꯆ ꯇꯧꯕꯒꯤ ꯑꯣꯏꯕ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯌꯨ.ꯑꯦꯁ.ꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯖꯤꯟꯅꯗꯅꯕꯒꯤꯗꯃꯛꯇ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯗꯚꯥꯏꯁ ꯄꯤꯔꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯂꯩꯔꯤꯕ ꯃꯤꯁꯥꯏꯜꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯑꯁꯤꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯃꯔꯨꯑꯣꯏꯅ ꯌꯨ.ꯑꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯠꯌꯦꯡ ꯀꯥ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯏꯟꯇꯔꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜꯒꯤ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯁꯤꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯣꯡꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤ ꯃꯊꯪꯗꯅ ꯌꯨ.ꯑꯦꯁ.ꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯑꯇꯝꯅꯅ ꯈꯟꯗꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯒꯦꯠ ꯇꯧꯔꯛꯂꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯊꯪꯅꯔꯤꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯦꯠꯁꯤꯟꯕ ꯃꯔꯤ ꯑꯃ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯠ ꯀꯌꯥ ꯑꯃ ꯂꯥꯛꯂꯤ ꯍꯟꯗꯛꯇ ꯆꯥꯏꯅꯤꯁꯀꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯋꯦꯡꯒꯤ ꯑꯣꯏꯕ ꯏꯟꯗꯤꯌꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯏꯁꯨ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯄꯔꯃꯤꯅꯦꯟꯠ ꯑꯣꯏꯕ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯌꯥꯒꯗꯕ ꯉꯝꯈꯩ ꯑꯃ ꯌꯦꯛꯍꯧꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯍꯧꯖꯤꯛ ꯈꯟꯅꯕ ꯍꯧꯔꯦ ꯀꯔꯤꯒꯨꯝꯕ ꯈꯟꯅꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯨꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯊꯤꯡꯕꯤꯅꯕ ꯂꯩꯇꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯄ ꯌꯥꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯇꯧꯕꯇꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯨꯔꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯒꯤ ꯑꯣꯏꯕ ꯉꯝꯈꯩꯒꯤ ꯕꯥꯎꯟꯗꯔꯤꯁꯤꯡ ꯑꯁꯤ ꯆꯌꯦꯠꯅꯕ ꯀꯌꯥ ꯑꯃꯇꯅ ꯊꯜꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ 1962ꯒꯤ ꯑꯣꯏꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥꯅ ꯃꯥꯏꯊꯤ ꯍꯧꯕꯗꯒꯤ ꯆꯩꯅꯥꯅ ꯂꯧꯁꯤꯟꯈ꯭ꯔꯕ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛꯁꯨ ꯏꯟꯗꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯅꯤ ꯍꯥꯏꯅ ꯂꯧꯔꯤꯕ ꯃꯦꯞꯇ ꯍꯥꯞꯂꯤꯕ ꯑꯛꯁꯥꯏ ꯆꯤꯟꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤ ꯃꯁꯤ ꯂꯥꯛꯄ ꯑꯁꯤꯗꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯒꯗꯧꯔꯤꯕꯁꯤ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯁꯤ ꯐꯅ ꯐꯒꯠꯄ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕ ꯉꯝꯈꯩ ꯑꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯄꯤꯊꯣꯔꯛꯂꯣꯏ ꯍꯥꯏꯗꯨꯅ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯀꯠ ꯑꯣꯏꯕ ꯁ꯭ꯇꯦꯟ ꯑꯃꯈꯛ ꯎꯠꯂꯛꯈ꯭ꯔꯦ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯁꯤ ꯐꯒꯠꯂꯛꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯅꯤ ꯍꯥꯏꯔꯤꯕ ꯑꯛꯁꯥꯏ ꯆꯤꯟꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯆꯩꯅꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯑꯁꯤꯗ ꯆꯩꯅꯥꯅ ꯑꯅꯧꯕ ꯀꯥꯎꯟꯇꯤꯁ ꯑꯅꯤ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡꯁꯨ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ
ꯃꯔꯤ ꯐꯒꯠꯂꯛꯂꯦ ꯍꯥꯏꯔꯤꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯍꯧꯔꯛꯄ ꯑꯁꯤꯗ ꯑꯛꯁꯥꯏ ꯆꯤꯟꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯑꯅꯧꯕ ꯔꯦꯜꯋꯦ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯁꯥꯒꯠꯄꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯌꯥꯝꯅ ꯀꯟꯅ ꯆꯪꯁꯤꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯄꯔꯃꯅꯦꯟ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯌꯦꯛꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯉꯝꯈꯩꯁꯤꯡ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯄꯤꯊꯣꯔꯛꯂꯔꯣꯏ ꯃꯇꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯆꯍꯤ 50 ꯍꯦꯟꯅ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯈꯤꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯟꯗꯤꯌꯥꯒꯤ ꯇꯦꯔꯤꯇꯣꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯦꯞꯇ ꯍꯛꯇꯨꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯑꯦꯚꯔꯂꯥꯁꯇꯤꯡ ꯄꯤꯁ ꯑꯃꯒꯤꯗꯃꯛꯇ ꯇꯨꯡꯗ ꯌꯨꯝꯊꯪꯅꯔꯤꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯒꯤ ꯇꯦꯔꯤꯇꯣꯔꯤꯅꯤ ꯍꯥꯏꯗꯨꯅ ꯆꯍꯤ 50 ꯍꯦꯟꯅ ꯂꯧꯁꯤꯟꯈ꯭ꯔꯕ ꯐꯥꯎꯕꯗ ꯃꯦꯞꯇ ꯍꯥꯞꯇꯨꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯄꯤꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯂꯦꯝ ꯇꯧꯖꯕ ꯇꯥꯔꯒꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏꯔꯕ ꯆꯍꯤꯁꯤꯡ ꯑꯁꯤꯗ ꯆꯥꯏꯅꯥꯅ ꯑꯗꯨꯃꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯥꯏꯅꯤꯁ ꯁꯤꯇꯤꯖꯦꯟꯁꯤꯡꯅ ꯑꯗꯨꯃꯛ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯁꯨ ꯊꯣꯏꯗꯣꯛꯅ ꯉꯝꯕ ꯌꯥꯕꯒꯤ ꯃꯃꯤꯁꯨ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯄꯤꯊꯣꯛꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯌꯥꯅꯗꯨꯅ ꯑꯅꯧꯕ ꯉꯝꯈꯩ ꯑꯃ ꯌꯦꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯏꯟꯗꯤꯌꯥꯗꯒꯤ ꯂꯥꯟ ꯇꯧꯗꯨꯅ ꯂꯧꯁꯤꯟꯈꯤꯕ ꯇꯦꯔꯤꯇꯣꯔꯤꯅꯤ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯃꯉꯥꯟ ꯑꯃꯗ ꯂꯩꯔꯛꯂꯤꯕꯅꯤꯅ ꯄꯤꯊꯣꯛꯄ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯔꯣꯏꯗꯣꯔꯤꯕꯅꯤ ꯂꯩꯉꯥꯛ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯊꯣꯛꯄ ꯇꯥꯔꯒꯁꯨ ꯂꯩꯔꯤꯕ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯧꯕ ꯄ꯭ꯔꯦꯁꯔ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯁꯤꯇꯤꯖꯦꯟ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕ ꯏꯍꯧ ꯀꯌꯥ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯕꯣꯔꯗꯔ ꯗꯤꯁꯄ꯭ꯌꯨꯠꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯄꯔꯃꯅꯦꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯌꯦꯛꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯇꯧꯕꯇꯕꯨ ꯃꯗꯨ ꯍꯦꯛ ꯉꯝꯈꯤꯕ ꯇꯥꯔꯒꯗꯤ ꯋꯦꯁꯇꯔꯟ ꯋꯥꯔꯜ ꯃꯔꯨꯑꯣꯏꯅ US ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯆꯦꯂꯦꯟꯖ ꯇꯧꯗꯨꯅ ꯏꯟꯗꯤꯌꯥ ꯔꯁꯤꯌꯥ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯑꯦꯂꯥꯏꯟꯃꯦꯟ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯕ ꯐꯪꯒꯗꯧꯔꯤꯕꯅꯤ ꯃꯊꯪꯗꯅ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ USꯀꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯄꯥꯔꯠꯅꯔꯅꯤ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥꯟꯒꯤ ꯑꯣꯏꯕ ꯔꯤꯁꯣꯔꯁꯁꯤꯡ ꯀ꯭ꯔꯨꯗ ꯂꯩꯗꯨꯅ ꯂꯥꯟ ꯃꯇꯦꯡ ꯇꯧꯁꯤꯜꯂꯤ ꯍꯥꯏꯕꯒꯤ ꯃꯤꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ 50% ꯇꯦꯔꯤꯐ ꯊꯝꯖꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤ ꯊꯗꯠꯇꯨꯅ USꯇ ꯅꯛꯁꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯇꯧꯕ ꯇꯥꯔꯒꯁꯨ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯨꯅ ꯇꯨꯃꯤꯟꯅ ꯑꯁꯨꯃꯛ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯄ꯭ꯔꯦꯁꯔ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯐꯪꯂꯛꯄꯒꯤ ꯃꯍꯨꯠꯇ ꯃꯗꯨꯒꯤ ꯑꯣꯏꯕ ꯇꯥꯌꯣꯟꯅꯕ ꯔꯤꯖꯜ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯇꯞꯅ ꯇꯞꯅ ꯐꯪꯕ ꯍꯧꯔꯛꯂꯦ ꯍꯧꯖꯤꯛꯁꯤ US ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯊꯝꯂꯤꯕ ꯑꯁꯤ ꯇꯦꯔꯤꯐ ꯅꯠꯇꯦ ꯔꯁꯤꯌꯥꯒꯤ ꯗꯃꯛꯇ ꯂꯦꯞꯄꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯁꯦꯡꯁꯟꯁꯤꯡ ꯊꯝꯕꯅꯤ ꯍꯥꯏꯕ ꯁꯦꯡꯁꯟ ꯍꯥꯏꯕ ꯇꯥꯝ ꯑꯁꯤ ꯐꯥꯎꯕ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯂꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯗꯒꯤ USꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯁꯤ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯎꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯐꯣꯡꯅ ꯊꯣꯔꯛꯂꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯤꯂꯦꯁꯟꯒꯤ ꯑꯣꯏꯅ ꯀꯟꯇ꯭ꯔꯤ ꯑꯃꯒ ꯑꯃꯒꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤꯗ ꯁꯦꯡꯁꯟ ꯍꯥꯏꯕ ꯇꯥꯝ ꯑꯁꯤꯒ ꯇꯦꯔꯤꯐ ꯍꯥꯏꯕ ꯇꯥꯝ ꯑꯁꯤꯒꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯝꯕ ꯈꯦꯠꯅꯕ ꯌꯦꯡꯃꯤꯟꯅꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯇꯦꯔꯤꯐ ꯍꯥꯏꯕ ꯇꯥꯝ ꯑꯁꯤꯗꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯇ꯭ꯔꯦꯗ ꯇꯧꯅꯕ ꯃꯇꯝꯗ ꯄꯣꯠ ꯂꯧꯔꯛꯀꯗꯧꯔꯤꯕ ꯃꯥꯔꯀꯦꯠ ꯑꯣꯏꯒꯗꯧꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯈꯔ ꯌꯦꯡꯗꯨꯅ ꯊꯝꯂꯤꯕ ꯇꯦꯛꯁ ꯑꯗꯨꯕꯨ ꯇꯦꯔꯤꯐ ꯀꯧꯏ ꯃꯁꯤꯗꯤ ꯃꯔꯤ ꯌꯥꯝꯅ ꯆꯦꯠꯄ ꯃꯔꯨꯞ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯗꯨꯃꯛ ꯊꯝꯅꯕ ꯇꯦꯛꯁ ꯃꯈꯜ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯁꯦꯡꯁꯟ ꯍꯥꯏꯔꯤꯕ ꯇꯥꯝ ꯑꯁꯤꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯗꯕ ꯃꯇꯝꯗ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯗꯨꯕꯨ ꯑꯋꯥꯕ ꯆꯩꯊꯦꯡꯁꯤꯡ ꯐꯪꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯄꯥꯅꯤꯁꯃꯦꯟ ꯑꯣꯏꯅ ꯄꯤꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯗꯨꯕꯨꯅꯤ ꯁꯦꯡꯁꯟ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯔꯤꯐ ꯍꯥꯏꯔꯝꯕꯗꯒꯤ ꯁꯦꯡꯁꯟ ꯍꯥꯏꯕ ꯇꯥꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯕꯅꯤ USꯀꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯗꯨꯃꯛ ꯏꯟꯗꯤꯌꯥꯗ ꯌꯣꯜꯂꯛꯂꯤꯕ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯂꯩꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ 5% ꯗꯤꯁꯀꯥꯎꯟ ꯑꯃꯒꯁꯨ ꯄꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯃꯜ ꯍꯣꯡꯅ ꯌꯣꯟꯒꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯊꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯔꯒꯁꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗ ꯑꯁꯤ ꯍꯧꯖꯤꯛ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ US ꯑꯃꯁꯨꯡ ꯋꯦꯁꯇꯔꯟ ꯋꯥꯔꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯏꯁꯣꯂꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯗ ꯁꯦꯡꯁꯟ ꯀꯌꯥ ꯑꯃ ꯊꯝꯂꯤꯕ ꯑꯁꯤꯒꯤ ꯑꯣꯏꯕ ꯆꯩꯊꯦꯡꯁꯤꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇ꯭ꯔꯦꯗ ꯑꯁꯤꯗ US ꯗꯣꯂꯔꯁꯤꯡ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯦ ꯔꯨꯕꯜ ꯑꯃꯁꯨꯡ ꯔꯨꯄꯤꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯗꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯂꯩꯕ ꯃꯇꯝꯗ ꯏꯟꯗꯤꯌꯟ ꯔꯨꯄꯤꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯏꯟꯗꯤꯌꯟ ꯔꯨꯄꯤꯒꯤ ꯑꯣꯏꯕ ꯔꯤꯖꯥꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯝꯂꯦ ꯃꯇꯥꯡ ꯑꯁꯤꯗ ꯔꯁꯤꯌꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ ꯔꯁꯤꯌꯥꯗ ꯐ꯭ꯔꯤ ꯑꯣꯏꯅ ꯌꯣꯟꯕ ꯌꯥꯔꯒꯅꯤ ꯑꯗꯨꯒ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯏꯟꯗꯤꯌꯥꯅ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯂꯩꯈꯤꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯔꯨꯄꯤꯒꯤ ꯑꯣꯏꯕ ꯔꯤꯖꯥꯕꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯂꯩꯅꯕꯒꯤ ꯑꯣꯏꯕ ꯄ꯭ꯂꯥꯟ ꯑꯃ ꯄꯨꯊꯣꯔꯛꯂꯤ
ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯦꯔꯤꯐ ꯅꯠꯇ꯭ꯔꯒꯅ ꯁꯦꯡꯁꯟꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯊꯝꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯨꯑꯦꯁꯀꯤ ꯃꯥꯔꯀꯦꯠ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯃꯥꯡꯁꯤꯜꯂꯛꯄ ꯑꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯥꯔꯀꯦꯠ ꯑꯁꯤ ꯑꯣꯄꯟ ꯇꯧꯔꯛꯄ ꯑꯁꯤꯅ ꯌꯨꯑꯦꯁꯀꯨꯝꯅ ꯃꯥꯔꯀꯦꯠ ꯑꯁꯤ ꯆꯥꯎꯖꯗꯕ ꯇꯥꯔꯒꯁꯨ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯥꯔꯀꯦꯠ ꯑꯦꯛꯁꯦꯁ ꯐꯪꯂꯛꯄ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯗꯥꯏꯕꯔꯁꯤꯐꯥꯏ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯕ ꯈꯛꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯁꯤ ꯍꯦꯟꯅ ꯆꯦꯠꯁꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯔꯦ꯫ ꯇꯥꯂꯤꯕꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯄꯨꯟꯗꯨꯅ ꯁꯥꯎꯊ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤꯗ ꯇꯦꯔꯣꯔꯤꯖꯝ ꯌꯥꯝꯅ ꯀꯟꯅ ꯊꯦꯡꯅꯒꯗꯧꯔꯤ꯫ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯗ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯇꯥꯔꯒꯦꯠ ꯇꯧꯔꯛꯂꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯆꯩꯅꯥꯒꯤ ꯃꯔꯤ ꯐꯅ ꯐꯒꯠꯄ ꯇꯥꯔꯒꯁꯨ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯔꯤꯖꯟꯁꯤꯡ ꯑꯁꯤꯗ ꯁꯥꯟꯅꯔꯤꯕ ꯒꯦꯝꯁꯤꯡ ꯑꯁꯤ ꯂꯦꯞꯄ ꯅꯥꯏꯗꯦ꯫ ꯆꯥꯏꯅꯤꯁ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯋꯥꯡꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯗꯥꯏꯔꯦꯛꯂꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯆꯠꯇꯨꯅ ꯑꯐꯒꯥꯅꯤꯁꯇꯥꯟ, ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯑꯣꯏꯕ ꯇ꯭ꯔꯥꯏꯂꯤꯇꯔꯦꯜ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯌꯨꯒꯤ ꯆꯤꯐ ꯐꯥꯎꯕ ꯌꯥꯎꯗꯨꯅ ꯌꯨꯔꯣꯞꯀꯤ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯇ꯭ꯔꯝꯞ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯇꯥꯔꯒꯁꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯀꯤꯕ ꯑꯃ ꯊꯣꯔꯛꯂꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯀꯟꯗꯤꯁꯟ ꯊꯝꯂꯛꯈ꯭ꯔꯕ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯀꯟꯕ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯔꯛꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯛꯇꯕꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯇꯨꯅ ꯃꯈꯥ ꯆꯠꯊꯔꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯍꯪꯅꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯦꯄꯥꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯍꯧꯅꯅ ꯕꯣꯔꯗꯔꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗ ꯑꯁꯤ ꯍꯧꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯊꯤꯡꯕ ꯄꯤꯔꯛꯂꯤ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯨꯔꯣꯞꯀꯤ ꯌꯨꯀ꯭ꯔꯦꯟꯗꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯥꯎꯊ ꯋꯦꯁꯇꯔꯟ ꯊꯪꯕ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯟ ꯁꯕꯀꯟꯇꯤꯅꯦꯟ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟ ꯈꯔꯒꯤ ꯃꯇꯥꯡꯗ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕ ꯑꯁꯤꯗꯤ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯆꯍꯤ 3 ꯍꯦꯜꯂꯛꯂꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯄꯥꯡꯊꯣꯔꯛꯂꯤꯕ ꯃꯤꯐꯝꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯔꯤꯖꯜꯠ ꯑꯁꯤ ꯄꯣꯖꯤꯇꯤꯕ ꯑꯣꯏꯅ ꯊꯣꯔꯛꯇꯕ꯭ꯔꯥ, ꯄꯦꯁ ꯗꯤꯜ ꯄꯣꯔꯛꯄ ꯉꯝꯗꯗꯨꯅ ꯂꯥꯟ ꯑꯁꯤ ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯈꯤꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯊꯣꯔꯛꯂꯤ꯫ ꯄꯨꯇꯤꯟ ꯑꯃꯁꯨꯡ ꯖꯦꯂꯦꯟꯁꯀꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯕꯨꯗꯥꯄꯦꯁꯇ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯊꯨꯕ ꯁꯣꯂꯨꯁꯟ ꯑꯃ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤꯉꯩꯒꯤ ꯃꯇꯝꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕ ꯊꯝꯂꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯌꯨꯀ꯭ꯔꯦꯟꯗ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯏꯟꯊꯣꯛꯈꯤꯕ ꯇꯥꯔꯒꯁꯨ ꯅꯥꯀꯜ ꯑꯍꯨꯝꯒꯤ ꯑꯣꯏꯅ ꯂꯩꯅꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯡ ꯑꯁꯤꯗ ꯌꯥꯅꯕ ꯄꯣꯔꯛꯄ ꯉꯝꯗꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯃꯈꯛ ꯊꯣꯔꯛꯂꯤ꯫ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯁꯤ ꯁꯥꯕ ꯍꯧꯈꯤꯕꯗꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯅꯦꯝꯊꯗꯨꯅ ꯂꯩꯔꯨꯕ ꯑꯁꯤ ꯉꯔꯥꯡꯒꯤ ꯑꯍꯤꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯃꯁꯨꯡ ꯉꯁꯤꯒꯤ ꯑꯌꯨꯛ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯅꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯂꯩꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯏꯁꯥꯏꯗ ꯗ꯭ꯔꯣꯟꯁꯤꯡ 500 ꯍꯦꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯄꯔꯁꯣꯅꯤꯛꯀꯤ ꯑꯣꯏꯕ ꯃꯤꯁꯥꯏꯜ ꯐꯥꯎꯕ ꯌꯥꯎꯗꯨꯅ ꯃꯤꯁꯥꯏꯜ 600 ꯁꯤꯖꯤꯟꯅꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯚꯣꯂꯣꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯁꯤꯌꯥꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ 18 ꯂꯣꯝ ꯑꯁꯣꯛ ꯑꯄꯟ ꯅꯪꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯑꯀꯟꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯃꯔꯨꯑꯣꯏꯅ ꯌꯨꯑꯦꯁꯀꯤ ꯀꯝꯄꯅꯤꯁꯤꯡꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯤꯠ ꯇꯧꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯦꯁꯇꯔꯟ ꯊꯪꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯔꯤꯖꯟꯗ ꯂꯩꯔꯤꯕ ꯌꯨꯑꯦꯁꯀꯤ ꯏꯟꯚꯦꯁꯠꯃꯦꯟꯠ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕ ꯑꯆꯧ ꯑꯆꯧꯕ ꯌꯨꯑꯦꯁ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯕꯨ ꯑꯇꯝꯅꯅ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯦꯇꯦꯛ ꯆꯠꯊꯈꯤ ꯑꯗꯨꯒ ꯐꯥꯔꯝꯀꯌꯥ ꯑꯃꯗꯁꯨ ꯍꯤꯠ ꯇꯧꯕ ꯉꯝꯈꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠ ꯁꯥꯏꯠꯇꯒꯤ ꯊꯥꯗꯣꯔꯛꯂꯤ꯫ ꯔꯁꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯗ꯭ꯔꯣꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯔꯁꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯆꯠꯊꯔꯛꯈꯤ꯫ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯗ꯭ꯔꯣꯟ ꯌꯥꯝꯗ꯭ꯔꯕꯗ 150 ꯐꯥꯎꯕꯗꯤ ꯀꯥꯞꯊꯕ ꯉꯝꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯀꯌꯥꯃꯨꯛ ꯌꯥꯝꯕ ꯀꯦꯖꯨꯋꯦꯂꯤꯇꯤꯁ ꯂꯩꯈꯤꯕꯒꯦ, ꯑꯁꯤ ꯑꯅꯥ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯆꯞ ꯆꯥꯅ ꯐꯣꯡꯗꯣꯔꯛꯇ꯭ꯔꯤ꯫ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯗ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯨꯆꯤꯡꯕ ꯑꯅꯤ ꯑꯁꯤ ꯕꯨꯗꯥꯄꯦꯁꯇ ꯐꯝꯃꯤꯟꯅꯔꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯇꯦꯕꯜꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯃꯍꯨꯠꯇ ꯉꯝꯈꯩꯗ ꯊꯦꯡꯅ ꯈꯜꯂꯛꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯆꯠꯊꯔꯛꯂꯤꯕ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯅꯥꯀꯜ ꯑꯃꯅ ꯅꯠꯇ꯭ꯔꯒꯅ ꯑꯃꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯂꯥꯟꯃꯤꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯚꯥꯏꯂꯦꯟꯁ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯆꯠꯊꯗꯨꯅ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯏꯝꯄꯦꯛ ꯈꯔꯗꯤ ꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ꯫
ꯃꯇꯥꯡ ꯑꯁꯤꯗ ꯌꯨ ꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯆꯪꯁꯤꯜꯂꯝꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕ ꯑꯃꯦꯔꯤꯀꯥ ꯐꯥꯔꯁ ꯍꯥꯏꯕꯒꯤ ꯄꯣꯂꯤꯁꯤ ꯑꯁꯤꯗ ꯑꯇꯣꯞꯄꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯊꯣꯏꯗꯣꯛꯄ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯁꯤꯡꯗ ꯍꯧꯖꯤꯛ ꯐꯣꯡꯗꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯊꯪꯁꯤꯅ ꯌꯨꯝꯊꯪꯅꯔꯤꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤ ꯀꯣꯚꯤꯗꯅ ꯑꯃꯨꯛ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕꯁꯤꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯣꯔꯗꯔ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯃꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯇꯠꯂꯨꯔꯕ ꯃꯇꯨꯡꯗ ꯅꯧꯅ ꯁꯦꯝꯒꯠꯂꯛꯂꯤꯕ ꯃꯔꯤ ꯑꯁꯤ ꯃꯈꯥ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯕꯣꯔꯗꯔ ꯇ꯭ꯔꯦꯗ ꯑꯁꯤ ꯍꯧꯗꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯨꯝꯊꯪꯅꯔꯤꯕ ꯄꯤꯛꯂꯕ ꯅꯦꯄꯥꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯌꯥꯅꯤꯡꯗꯕꯒꯤ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯇꯨꯅ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯅꯦꯄꯥꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯗꯤꯁꯄ꯭ꯌꯨꯇꯦꯗ ꯑꯦꯔꯤꯌꯥ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯤꯄꯨꯂꯦꯛ ꯄꯥꯁ ꯍꯥꯏꯔꯤꯕ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯟꯗꯤꯌꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯄ ꯑꯃꯁꯨꯡ ꯅꯦꯄꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕ ꯇꯦꯔꯤꯇꯣꯔꯤ ꯑꯃꯈꯛꯅꯤ꯫ ꯃꯃꯥꯡꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯦꯄꯥꯜꯒꯤ ꯃꯦꯞꯇꯗꯤ ꯌꯥꯎꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯗꯨ ꯑꯦꯃꯦꯟ ꯇꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯦꯄꯥꯜꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯌꯥꯎꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯐꯝꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯑꯗꯨꯃꯛ ꯀ꯭ꯂꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯍꯥꯏꯔꯤꯕ ꯉꯝꯈꯩꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤꯅꯤ, ꯅꯦꯄꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯇꯥꯟꯅꯔꯝꯗꯅ ꯃꯈꯣꯏꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯍꯥꯞꯆꯤꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯍꯦꯛꯇꯃꯛ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯒꯗꯕ ꯅꯠꯇꯦ꯫ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯑꯗꯨꯃꯛ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯉꯝꯈꯩꯒꯤ ꯆꯌꯦꯠꯅꯕ ꯑꯁꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯐꯦꯛꯁꯤꯡ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯣꯏꯁꯤꯟꯁꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯦꯄꯥꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯂꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯅ ꯅꯠꯇ꯭ꯔꯒꯅ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯦꯄꯥꯜꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤꯕꯨ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯂꯩꯉꯥꯛꯀ ꯇꯥꯟꯅꯔꯝꯗꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯗꯨꯅ ꯆꯥꯏꯅꯥꯅꯕꯨ ꯑꯣꯏꯒꯦꯔꯥ ꯏꯟꯗꯤꯌꯥꯅꯕꯨ ꯑꯣꯏꯒꯦꯔꯥ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯧꯈꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯇꯥꯔꯒꯁꯨ ꯑꯗꯨꯃꯛ ꯆꯥꯏꯅꯥ ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯈꯣꯏꯅ ꯊꯤꯡꯕ ꯉꯝꯕꯒꯤ ꯄꯋꯥꯔ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗꯤ ꯂꯣꯏꯅꯃꯛ ꯈꯪꯅꯗꯨꯅ ꯂꯩꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯅꯦꯄꯥꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯗꯨꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗꯁꯨ ꯏꯁꯨ ꯑꯁꯤꯕꯨ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒ ꯂꯩꯔꯤꯕ ꯃꯔꯤꯁꯤꯡ ꯑꯁꯤ ꯅꯧꯅ ꯐꯒꯠꯂꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯕ ꯇꯥꯔꯒꯁꯨ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯏꯟꯗꯤꯌꯥꯒꯤ ꯌꯦꯛꯅꯗꯨꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒ ꯄꯨꯟꯗꯨꯅ ꯏꯟꯗꯤꯌꯥ ꯑꯁꯤꯕꯨ ꯀꯣꯏꯁꯤꯟꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ꯫ ꯆꯥꯏꯅꯤꯁ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯋꯦꯡꯒꯤ ꯏꯟꯗꯤꯌꯥ ꯂꯥꯛꯂꯝꯂꯕ ꯃꯇꯨꯡꯗ ꯗꯥꯏꯔꯦꯛꯠꯂꯤ ꯄꯥꯀꯤꯁꯇꯥꯟꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯖꯔꯅꯤ ꯑꯗꯨ ꯊꯩꯗꯣꯛꯂꯕ ꯃꯇꯨꯡꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯑꯣꯏꯅ ꯊꯨꯡꯈꯔꯦ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯊꯨꯡꯂꯕ ꯃꯇꯨꯡꯗ ꯆꯥꯏꯅꯤꯁ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯋꯦꯡꯒꯤ ꯑꯃꯁꯨꯡ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯇꯥꯂꯤꯕꯥꯟꯒꯤ ꯂꯩꯔꯤꯕ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ, ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯄꯨꯟꯗꯨꯅ ꯀꯟꯇ꯭ꯔꯤ ꯑꯍꯨꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯇ꯭ꯔꯥꯏꯂꯦꯇꯔꯦꯜ ꯃꯤꯇꯤꯡ ꯑꯃꯈꯛ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯤꯇꯤꯡ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ, ꯁꯤꯄꯦꯛꯀꯤ ꯑꯣꯏꯕ ꯑꯗꯨꯒ ꯇꯦꯔꯣꯔꯤꯖꯝꯒꯤ ꯑꯣꯏꯕ ꯍꯤꯔꯝꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯈ꯭ꯔꯦ꯫ ꯃꯁꯤꯗ ꯆꯥꯏꯅꯥꯅ ꯃꯇꯦꯡ ꯇꯧꯗꯨꯅ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤ ꯈꯨꯠꯁꯝꯅꯗꯨꯅ ꯇꯦꯔꯣꯔꯤꯖꯝ ꯊꯦꯡꯅꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯐꯤꯜꯗ ꯃꯥꯔꯁꯦꯜ ꯑꯁꯤꯝ ꯃꯨꯅꯤꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯕꯨ ꯗꯤꯁꯇꯦꯕꯤꯂꯥꯏꯖ ꯇꯧꯒꯗꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯑꯃ ꯇꯥꯂꯤꯕꯥꯟꯒꯤ ꯃꯊꯛꯇ ꯊꯝꯈ꯭ꯔꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇꯥꯂꯤꯕꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯜꯂꯛꯄ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯁꯥꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯖꯗꯕ ꯑꯗꯨ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯑꯣꯏꯅ ꯇꯥꯏꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯂꯤꯕꯅꯤ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯉꯝꯈꯩꯗ ꯌꯥꯝꯅ ꯆꯥꯎꯕ ꯀ꯭ꯂꯦꯁ ꯑꯃ ꯊꯣꯛꯇꯨꯅ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯊꯣꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯄꯨꯁꯤꯟꯅꯕꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯈ꯭ꯔꯕ ꯑꯗꯨꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇ ꯐꯣꯡꯗꯣꯛꯂꯤꯕ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯅꯤ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯄꯥꯀꯤꯁꯇꯥꯟꯗ ꯍꯧꯖꯤꯛ ꯇꯦꯔꯔ ꯑꯦꯇꯦꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤꯕ ꯇꯤꯇꯤꯄꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯟꯂꯤ ꯁꯄꯣꯔꯠ ꯇꯧꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯃꯊꯪꯒꯤꯁꯤꯅ ꯑꯁꯤꯝ ꯃꯨꯅꯤꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕ ꯇꯥꯂꯤꯕꯥꯟ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯊꯛꯇ ꯂꯥꯟ ꯆꯠꯊꯔꯦ ꯍꯥꯏꯕ ꯋꯥꯐꯝ꯫ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕꯗꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨ ꯀꯌꯥꯁꯤꯡ ꯑꯁꯤꯕꯨ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠ ꯊꯤꯟꯖꯤꯟꯗꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯂꯕ ꯃꯇꯨꯡꯗ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤ ꯈꯨꯠꯁꯝꯅꯗꯨꯅ ꯊꯕꯛ ꯇꯧꯍꯟꯗꯨꯅ ꯆꯥꯏꯅꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯇ꯭ꯔꯦꯗ ꯅꯠꯇ꯭ꯔꯒꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯆꯥꯏꯅꯤꯁ ꯏꯟꯇꯔꯦꯁꯁꯤꯡ ꯑꯁꯤ ꯑꯦꯆꯤꯞ ꯇꯧꯅꯕꯒꯤꯗꯃꯛꯅꯤ ꯋꯦꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯆꯠꯇꯨꯅ ꯇ꯭ꯔꯥꯏꯂꯦꯇꯔꯦꯜ ꯃꯤꯇꯤꯡ ꯑꯃꯈꯛ ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤ꯫
ꯃꯔꯨꯑꯣꯏꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯒꯣꯕꯔꯟꯃꯦꯟ ꯑꯁꯤ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯒꯣꯕꯔꯟꯃꯦꯟꯠꯀ ꯃꯔꯤ ꯌꯥꯝꯅ ꯆꯦꯠꯁꯤꯜꯂꯛꯄ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯕꯂꯞꯃꯦꯟꯠ ꯑꯃꯈꯛꯇ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯔꯦꯌꯔ ꯑꯥꯔꯊ ꯃꯤꯅꯔꯦꯜꯒꯤ ꯑꯣꯏꯕ ꯃꯥꯏꯟ ꯑꯃ ꯆꯥꯏꯅꯤꯁ ꯀꯝꯄꯅꯤꯒ ꯈꯨꯠꯁꯝꯅꯗꯨꯅ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯊꯣꯛꯇꯨꯅ ꯃꯈꯣꯏ ꯈꯛꯇꯃꯛ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯗꯦꯕꯂꯞꯃꯦꯟꯠ ꯐꯥꯎꯕ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤꯒꯨꯝꯂꯕ ꯃꯔꯝ ꯀꯌꯥꯁꯤꯡ ꯑꯁꯤ ꯂꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯩꯅꯥ ꯑꯃꯁꯨꯡ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤ ꯅꯍꯧꯅꯅ ꯐꯒꯠꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯒꯤ ꯂꯥꯛꯂꯤꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯁꯤꯕꯨ ꯀꯥꯎꯟꯇꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅꯁꯨ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯌꯦꯡꯃꯤꯟꯅꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯄ ꯌꯥꯕꯒꯦ, ꯆꯥꯏꯅꯤꯁ ꯏꯟꯇꯔꯦꯁ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕꯒꯦ꯫ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅꯁꯨ ꯔꯦꯌꯔ ꯑꯥꯔꯊ ꯃꯤꯅꯔꯦꯜꯒꯤ ꯑꯣꯏꯕ ꯂꯝꯖꯦꯟ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯗ ꯅꯍꯧꯅꯅ ꯈꯣꯡꯗꯥꯕ ꯍꯧꯔꯛꯈ꯭ꯔꯕꯅꯤ꯫